Radio channel gi pongning gi warol thorom tabiri basing bu James Segur jamna taram nok chobol loina na ikok nona khurumjari loina na ngasi gi pongning gi warol thorom asigi dama nukti gi phongli ba pau se sing khara de gi lo thok charga headlines khara pijan hauji fawu gi headlines sing the O Henry na mai pakki ba Michael High Court na chanan kidre why irabot MLA oina khankhre achum mana mai pa I haibu utle haina why irabot na phongdo kre India da pong kun mari da miyoi lak ani hena COVID-19 na nabagi masing asi khangin hingatuna ano record ama thamkhre loina na Manipur da negative report yaw da basing sanare pa Manipur da changbi yararoi haiba wafam asi phongdokre Thaunawzam Brinda da Manipur gi athoi bi thauna phabi mana khushin nakre KCB की कमान थोरम पांगथोक्रे UPRF की FM के सु राइजिंग डे पांगथोक्रे लांजेलक लबा म्यांमार की पाउमी अहुम ngak sen biu haiba wafam pongnofam da phongni loinana bayalan pauda Henry bu MLA ohen kiba Rizal High Court na chanahandana thamlaga irabot bu wangkhai gi MLA ni haina lautokre Kobru lekhada leiba lining thau sanamai gi laisang gi saruk kharada mai sakre hairi Maitaina kana gumba amatabu manghanaba sinba leitri haina laisema sana jawbana phongdokre Myanmar dagi lanjela kiba sing koicha chatuna lehenbigano haina kokomi na phongdokre Dr. Sam Sundar ki mathakta lengang na file torokpa appeal high court na amok su dismiss tawkre hari NEET PG ki exam su yei thokre Afghanistan da tangdu leita daba pasigi tangdu leita ba purungna bohona bada ASEAN countries singi thaudang amna chawi haina Joe Biden na phongthokre athuba matamda Afghanistan da leiriba US ki army sing athuba matamda maribak han khargani haini Kongjang sangsiliba medical workers sing da Myanmar da security force da nongmai na kapkre yamna tamtiba thong khara handaki Myanmar asida thololiba sigi manungda ataba sing na su thamoi songngai oibu wafam sing ni Myanmar ge security force na ngarang mandle da medical workers sing kongjang sangsilinger da protesters sing tamna nongoi kapa ki thodok ta miyo yamasiki kayamana sopanangan kre Nobel Peace Prize phangkhrabi Aung San Suu Kyi na lusing ba elected government bu leibak adu ge military ni February gi tang amada ku tawduna inthuru matungda military gi thong adu bu yaning da bu phongdok tuna leibak adu gi miyamna makhal makha kaya gi kongjang sangsinduna laktibani security force sing na ku tawki gi thong adu yaning da bu phongdok tuna Mandalay da medical workers sing asina kongjang adu saruk yaki loinan medical workers sing kongjang sangsingi marak security force sing aduna khanghaudana thunglakkibaga loinana miyam adu tankhaina ba thugaina honaki kongjang sangseliba protesters sing thugaina ba honaba da kongjang loi tamna nongmai kaya kapsin ki hairi COVID-19 nava singi anauga layong amada phamjilakpa asina phamjilakpa yabagi khudong thiba yamna lei haiba UK gi study amana phongdokre US na Russia ngi diplomat sing tanthokre sanction thamjankhre loinana masigi matik chaba pakhum pigani haina Russia na phongdokre World Art Day 2021 gi thorong pangthokre Maitei singe sentiment pairga sanhaba lepo haiba Manipuri ni thau leisemba sana zawna phongdokhi bo afam masigi sana la pak pau du sufongni loina na court na O Henry gi bot
Sanan Kidre, why Iraban Wanka Esig Emile Organi Haiba, Wafamasina Sanale Paki Maru Poweri, Isig Ayava Fambaga Irabat was a Glorgan Hari. Loinana, Myanmar the Lanzin Arakpa Sing, Langana Sangza from Piu Haiba Kokomina Fondo Huafam Yari. INA complex the Pangto Kivalenga Kitorum, Maring Marang Hanba Moirang Gimiam, Pena Kidre Hari. Sanale Park Pauxing Robinson a media campaign give photo competition Mako Oide Hari. Matay man umay na kapto na hot kiban pa jail the Tajin Crane. Matay matoko masagi, loy na bigi machebo umay na kapto na hot kiban haven pa ama ngarang Chief Judicial Magistrate Imphal West K Court na thasige kun nga mafan phauban numitra mangani gi judicial custody remand pikre loina na court na judicial custody remand pikre accused adu Imphal West District ki kawa assembly kai digi motum Robindro chai kuncha manga rom suraba mioi ni hari mihat adu mari leina na Singjamai police station na changjarak padagi saliba sai asigi January gi tare ta police na phagat khibani amadi tha adu gi taraga ni thoi Digina, Nomitaru ni police custody the remand piki, Lena January Gitarani Toida, court as in Amona judicial custody the remand piki, Adam Winamag, Maku medical ground the mass Amada, interim bail the Taduk Matung the Masagi, Anaba lying below with the Mars contra with the interim gi, Matam Sangtoki, April Amada, APP gi, Maikai the accused Adu, hospital the lying Luri, Haibigi Praman, Potona court at Hangalaki, Lena court as in a case. Adugi Ioda medical report ko kibiyatang adugi matung ina thasigi mapan the accused adu special state medical board to puthok to na changyeng toki maduda thasigi tarani to the report pikala kibne hadi report adu the accused adugi haksang lying daba ya daba fibam laibadigi state ki maike digi achang sen pam sing puthok to na jerems to lying ani haibagi thajaba pibaga loina accused adugi interim bail kak to na judicial custody remand pibina ba prayer to kre Hauji makata rakpada Congress ki TV platform April kun mari dagi hauragani hari. Drug Lord Singh marufangna muthatana bakhongjang sangsilagani hari. Saisakpi Rani Sarmana all as home da Lady Ahal Singh da sajibugi khudol tamkhre. Mayai kabadrak ka kona na miyoi mari fare hari. Ising the Iraq nava angangama kalamba mioi adu Iraq na duna laikhidre hari yamna thamoi sokpa thodok amani Ising the Iraq na raba sahi taret long suraba nupa macha ama kalam laba matungda sahi yangkai taret long suraba mioi ama Iraq na duna laikhidre thodok ase Bishnupur police station gi manung chanba tobul awang lekai da ngarang ayuk pung tara rom taba duwai da thoki ba thodok Tabul awang laikai digi miyam na fongdoro kibadadi ising the Iraq na duna angang kalam laba laikhidraba miyo adu thoksom nanda kishore apokpa laikhidraba ibom chakawi tabul awang laikai digini army digi retire tawbasu kuidribani hawjik tabul awang laikai da leiba singlup ki vice president oina su thori puribani nanda kishore gi mahaki ngayok kom dagi halakpada mayum dagi chawrakna meter chamyang khairom lapa mafam amada nupa macha anina Tauba kuidriba pukhi amada taw dunu leiba asiba nga khara laukhatnabu honaramba thengnaki maduda sahi tarelong surbanu pamasama Iraq nabu ubadagi khudakta chongtharaga angang adu pukri mapanda inkhalamki aduga mahakna isingda lupkhibani hari khudakta angang ani aduna laurukpadagi anakpada leiba miyam sensinnarakuna pukri aduda thiba humbagi thabak chathaki maduda Nanda Kishore hakchang Ising manungdagi fangkibani khudakta district hospital da Bishnupur pukhatke adubu Siraga Purupani Haina Kangalaki. Amarom the Toksom Nanda Kishore Lakida the Tobul Awang Lekai Singlupna. Nungai Tava Fongoroki. Masini nung tigi fong liba pauksi sing kara tigi lau tuk jaba headlines kara. Manung the Pizariba pausing asigi mapumoy pa pusparani laisram digi tabi kre. Housing Makata was Diamond Radio number 9077 2820001 the call to Birokuna Domna Adongi Pungi Warol Fondo Pibiagan.
ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯦ ꯍꯥꯡꯗꯣꯛꯆꯔꯦ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯀꯣꯜ ꯐꯪꯕꯁꯤꯡ ꯈꯔ ꯂꯦꯞꯄꯤꯔꯒ ꯐꯪꯍꯧꯗꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯨ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯕ ꯄ꯭ꯔꯤꯟꯇꯔꯁ ꯁ꯭ꯇꯣꯔ ꯒꯕꯔꯅꯔ ꯔꯣꯗ ꯄꯥꯎꯅꯥ ꯕꯖꯥꯔ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯇꯧꯖꯔꯛꯏꯁꯦ ꯏꯝꯄꯣꯛ ꯇꯦꯔꯥꯄꯨꯔꯗꯒꯤ ꯅꯥꯎꯔꯦꯝ ꯕꯣꯠꯇ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯩꯅ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯉꯔꯥꯡꯁꯦ ꯑꯩꯅ ꯊꯝꯖꯀꯥꯟꯗ ꯆꯩꯔꯥꯎꯕ ꯑꯅꯤ ꯐꯪꯗꯅꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯄꯤꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯔꯦ ꯍꯥꯏꯕꯀꯥꯟꯗ ꯎꯔꯤꯄꯣꯛ ꯍꯥꯏꯗꯨꯗ ꯎꯔꯤꯕꯣꯛ ꯑꯅ ꯁꯥꯔ ꯍꯣꯏꯅ ꯎꯔꯤꯕꯣꯛ ꯑꯅ ꯏꯁꯟꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯤ ꯈꯤꯇꯪ ꯄꯨꯛꯅꯤꯡꯗ ꯐꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯎꯔꯤꯄꯣꯛꯇ ꯎꯔꯤꯕꯣꯛ ꯑꯅ ꯑꯗꯣꯝꯅ ꯇꯥꯕꯤꯕꯔꯝꯒꯅꯤ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯤꯌꯨ ꯎꯔꯤꯕꯣꯛ ꯑꯅ ꯆꯠꯈ꯭ꯔꯦꯕ ꯎꯔꯤꯄꯣꯛ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯝ ꯈꯪꯖꯩ ꯃꯗꯨꯗ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯖꯟꯕꯤꯔꯨꯅꯨ ꯑꯗꯣꯝꯅ ꯁꯦꯔꯥꯅ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯎꯔꯤꯄꯣꯛ ꯍꯥꯏꯕꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯑꯇꯩ ꯍꯥꯏꯕꯤꯅꯤꯡꯉꯨ ꯑꯗꯨꯒꯤꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯖꯤꯡ ꯀꯥꯕꯒꯤ ꯈꯣꯠꯄꯒꯤꯗ ꯌꯦꯡꯕꯗꯨ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯆꯤꯟꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯀꯥꯕ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯈꯪꯍꯟꯕꯤꯔꯛꯄ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯊꯤꯡꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯕ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯝꯗꯤ ꯄꯥꯝꯖꯗꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯧꯔꯝꯁꯤ ꯉꯔꯥꯡꯁꯨ ꯀꯣꯜ ꯐꯪꯉꯤ ꯑꯗꯣ ꯉꯔꯥꯡ ꯐꯪꯉꯒꯗꯤ ꯂꯦꯞꯄꯤꯌꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯐꯪꯕꯁꯤꯡꯗꯤ ꯈꯔ ꯂꯦꯞꯄꯤꯌꯨ ꯃꯔꯝꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯊꯨꯡꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯠꯇ ꯃꯤꯔꯥꯏꯖꯕ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯁꯨꯝ ꯐꯪ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯒꯤ ꯃꯌꯥꯏ ꯆꯝꯃꯛꯀꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯗꯨ ꯈꯪꯃꯤꯟꯅꯅꯕ ꯑꯍꯥꯟꯕꯗ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯏꯃꯥ ꯂꯩꯔꯦꯟꯇꯣꯟꯅꯦ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯏꯃꯥ ꯂꯩꯔꯦꯟꯇꯣꯟ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯨꯝ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯩꯁꯨ 이마ꯁꯨ ꯅꯨꯡꯁꯤꯔꯁꯨ ꯌꯥꯝ ꯈꯥꯡꯈ꯭ꯔꯖꯥꯠꯅꯤ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤꯅ 이마ꯁꯨ ꯅꯨꯃꯤꯠ 4-5ꯗꯤ ꯀꯥꯟꯅꯔꯒ ꯇꯧꯗ꯭ꯔꯤ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯐꯅꯕ ꯁꯤꯜꯂꯤꯕꯅꯤꯅ 이마ꯁꯨ ꯌꯥꯝ ꯈꯜꯂꯒ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯥꯏꯕꯤꯕ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯔꯦꯗꯤꯑꯣꯁꯤ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯤ ꯀꯔꯤ ꯄꯟꯕꯤꯅꯤꯡꯕ ꯂꯩ ꯏꯃꯥ ꯔꯦꯗꯤꯑꯣꯁꯤꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯃꯔꯨ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯗ ꯏꯃꯥꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯑꯍꯜ ꯂꯃꯟꯅ ꯂꯧ ꯄꯔꯤ ꯂꯩꯔꯝꯃꯁꯨ ꯃꯆꯥ 10-20 ꯄꯣꯛꯑꯝꯃꯤ ꯂꯧ ꯐꯩꯗꯣꯛ ꯑꯃ ꯐꯥꯎ ꯂꯩꯅꯗ꯭ꯔꯦ ꯀꯣꯏ ꯇꯨꯡꯉꯥꯎ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯗꯕꯤꯔꯤꯕ ꯆꯦꯡꯁꯤꯗꯅꯦ ꯊꯥꯗꯔꯛꯏꯕ ꯆꯦꯡꯁꯦ ꯌꯦꯡꯕꯤꯕ ꯌꯥꯝ ꯄꯥꯝꯃꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯤꯈꯠꯂꯛꯄꯗꯣ ꯏꯃꯥꯅ ꯆꯥꯕꯗ ꯑꯁ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯗꯥꯏꯃꯟꯗ ꯐꯣꯡꯗꯣꯔꯛꯏꯁꯤꯅ ꯈꯟꯖꯕ ꯑꯩꯈꯣꯏ ꯂꯩꯁꯥꯡꯊꯦꯝꯒꯤꯁꯨ ꯊꯥ 3 ꯁꯨꯔꯦ ꯌꯦꯟꯗꯕ ꯑꯗꯨ ꯌꯦꯜꯍꯟꯕ ꯄꯥꯝꯃꯤ ꯑꯗꯒꯤ ꯏꯆꯥꯒꯤ ꯐꯣꯟꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯒꯣꯕꯤꯟ ꯏꯆꯥ ꯒꯣꯕꯤꯟꯅ ꯗꯥꯏꯃꯟꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯁꯤ ꯀꯥꯟꯅꯕ ꯍꯧꯖꯤꯛꯀꯤ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇ ꯐꯣꯡꯗꯣꯔꯛꯄꯁꯤꯗ ꯏꯃꯥꯅꯅꯦ ꯌꯥꯝꯅ ꯏꯆꯥꯗꯨ ꯊꯥꯒꯠꯅꯤꯡꯕ ꯏꯆꯥꯗꯨꯅ ꯀꯔꯤ ꯂꯝꯗꯩꯅꯣꯅ ꯏꯃꯥꯅ ꯈꯪꯅꯤꯡꯕ ꯑꯗꯨꯝꯇꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥꯗꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯇꯤꯗꯤꯝ ꯃꯥꯁꯨ ꯁꯣꯝ ꯅꯥꯀꯟ ꯕꯤꯁꯦꯝꯄꯨꯔ ꯁꯣꯝ ꯁꯥꯏꯠꯇꯒꯤꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯅꯨꯡꯁꯤꯕꯤꯕ ꯗꯥꯏꯃꯟ ꯅꯨꯡꯁꯤꯕꯤꯕ ꯏꯃꯥ ꯗꯥꯏꯃꯟ ꯅꯨꯡꯁꯤꯕꯤꯕꯁꯤ ꯌꯥꯝꯅ ꯂꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯁꯤꯁꯨ ꯏꯃꯥꯗꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯏꯃꯥꯅ ꯊꯧꯔꯝꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯒꯣꯕꯤꯟ ꯈꯨꯃꯟꯅ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯁꯔꯨꯛ ꯌꯥꯔꯛꯄꯗ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯁꯔꯨꯛ ꯌꯥꯔꯛꯄꯁꯤꯁꯨ ꯏꯃꯥꯅ ꯒꯣꯕꯤꯟꯕꯨ ꯊꯥꯒꯠꯄꯤꯕꯅꯤ ꯅꯨꯡꯁꯤꯖꯩꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077282001 ꯍꯥꯡꯗꯣꯛꯆꯔꯦ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯃꯥꯁꯦ ꯃꯃꯥ ꯄꯥꯏꯔ ꯂꯥꯛꯎꯁꯦ ꯍꯥꯏꯔꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯐꯣꯟ ꯄꯥꯏꯔ ꯂꯥꯛꯎ ꯃꯃꯥ
Hello call si tanadre thagachari akhoi thorom asida saruga biragba YouTube live streaming da lebiri basing hanana thagachari marangi thagachabai safe zaina takpirakpa haitare masigi sumuksu thagachari me apona mona support to bim mi lising kun gama thoi Facebook ti yengbire aduga YouTube tadi mi lising ama fawi yengbide ani sikhene aina haijabado khoi YouTube ama di Facebook se ani sigi akhoi gi viewer haigadra listener haigadra masi yamna khene Facebook na pam sing se YouTube kangu na pam de YouTube kangu na pam sing se Facebook kangu na pam de khoi gi leriba diamond gi page ani se kwai ding ngakpa page ni amana crime reports ama de late night story ani se khakta the base oiba haitare ayamba YouTube ki sina aduga akhoi gi Facebook ki sina all haitare punamak sida khara crime reports ko kai gum se kitang handarap leiraga tai thorom ni hena pam hello ming ama de lei form habi se hello amadi lakani thajadaba sina domna tumin leibugumba yawi masiam nungaijate tabada haitare thoromasigi adubu anyway thorum da saru ya birakpanina thagachari adu kitang puning sangna attend tawbiu maramdi adongi thawasa daba moong du uthokpi budo madu yam nungai taba haitare so phone tawraga kwa ngang oi dobo rodi please ekoi makai de khurumjari phone tawbirakano tabiu natraga skip tawbiu atopa thaba ama adum tawraga lebiu adon mata manghan bigano haibo phumsi thamjagi hello ming ama delay from habiu hello awan kandina habiu saram chang je ke ta koi ting ye hai ko kari habiba ting ye hai ko jara ko ding hai do lom de am gen na ba kari thing haba call sitana da bana yam pikna tazare adubu kitang hauna habibi abra kari no thing habiri se oh hidang lang thak thing haba habiu ado yom je dum ne ko ma tong ja no hidang lang thak thing yonde dum yondana lai sida kari ngakpiri no kari ngakpiru no sini khoi lamdam iramdam haise hidak thingi hidang adum phangi guli thingi guli adum phangi number 4 thingi number 4 adum phangi lamdam sida haitare adum mi miyam punba dum thingi mi miyam punba gi thaba adum tawi adu tawguno haiba singso adum tawbu lamdam ni sidi manipur si dry state ni lawti chumani adu sa ka no ko ni ni ko adum kai khole ado men photo mangan bu na tri mon paisa loi photo kan kana to dia no ka to wai ni paisa to lorga dum yon bi yai ana haitare ni ko ka chai amna khana bhai abo pham ni achumani maram di thingi yu thingi du paisa lorga dum khara pharaga dum tawbra haibi wakhan ni akan ba khoi gi ek se lei to tori ni ma se sidani ek se khar chaum lei radi yadong male samna du yu yo lama phara ba yamdra badane sahi muktung jail thamen hairaba sador di khara di tum tanar to male nama fola lomba sisu pharaga sahi 15 tang kundang jenda thami haraba adur di khar farak tarak to male khar di on ba aduna khoi si pharaga sum thadok pai pibam du di kain kana da bai tare thagachari thank you so much phone ji kitang nungai tabra maram orga biso okram thagachari torom se saruga biram ba duga mai kitang sengna da bana hai tare ko aduga mathagi kolar amada mu khudong saba mu bijari number 9077 to 82001 da adomna adongi pongningi warol phongdo bi hello ming amade le from ibc hello hello tade minga le from ibc ai me ma ko e ai ter gum bang ta phongdo te ge tha da habiu ai no ne under khoi covid 19 na maram oiraga class 10 gati khoi board ke exam se sum haidok sum ge thok pi ba chhatra da su awa ba pi ba mama mapa wa ba halam de pi ba masi mari le na ba sing na kari khanna bi ra ga te dong te ga dong chang pam ja ba kha ni wa khol wan de hauzik se parkhasi ge thok pasi pambi da bagi wara adum parkhasi to haning bagi wa kholo no mo phaubi bra hoi pai kha su ye thok ta na to bi su pam ji di ye thok pi dong le ra ga na pulak cancel to ra ga promotion pi di ki ba
ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯄꯥꯝꯖꯕ ꯄ꯭ꯔꯃꯣꯁꯟꯗꯤ ꯄꯤꯔꯣꯏ ꯃꯁꯤ ꯑꯦꯛꯖꯥꯝꯁꯤ ꯌꯨꯝꯗꯒꯤ ꯑꯣꯏꯔꯁꯨ ꯊꯥꯍꯟꯒꯅꯤ ꯑꯗꯣ ꯌꯨꯝꯗꯒꯤ ꯐ꯭ꯔꯤꯗ ꯀꯥꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯉꯥꯡꯁꯤꯡꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯍꯔꯥꯎꯔꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯌꯥꯝ ꯍꯔꯥꯎꯔꯤ ꯀꯥꯡꯕꯨ ꯑꯃ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ 10ꯒꯤꯗꯤ ꯃꯇꯝꯁꯤ ꯂꯦꯞꯇꯦꯕ ꯃꯔꯨꯑꯣꯏꯅ CBSEꯒꯤꯅꯤꯀꯣ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯣꯏꯅ ꯌꯩꯊꯣꯔꯛꯀꯅꯤ ꯑꯩ ꯍꯣꯔꯦꯟ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯖꯒꯦꯅ ꯑꯩꯅ ꯈꯜꯂꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯉꯔꯥꯡꯁꯦ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯅ ꯀꯤꯕꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅꯦ ꯍꯧꯖꯤꯛ ꯀꯅꯥꯃꯠꯇ ꯃꯁꯤ ꯊꯋꯥ ꯁꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯔꯥꯡꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯃꯤꯁꯤ ꯄꯣꯂꯣꯏꯐꯝ ꯂꯩꯇꯗꯅꯅꯦ ꯄꯣꯂꯣꯏꯐꯝꯁꯤ ꯂꯩꯇꯗꯅ ꯃꯤꯁꯤ ꯑꯋꯥꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯈꯛꯇꯗ ꯅꯥꯔꯤꯁꯤ ꯃꯤ ꯂꯥꯛ ꯑꯅꯤꯒ ꯑꯩꯈꯣꯏ ꯆꯅꯤꯒ ꯈꯔꯅꯤꯀꯣ ꯉꯔꯥꯡꯁꯤ ꯍꯥꯏꯗꯤ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞꯁꯦ ꯊꯣꯛꯂꯛꯄꯗ ꯉꯔꯥꯡ ꯍꯦꯟꯒꯠꯂꯝꯃꯤꯕ ꯑꯅꯥꯕꯁꯤ ꯃꯤ ꯂꯥꯛ ꯑꯅꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯈ꯭ꯋꯥꯏ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅꯅꯦ ꯑꯦꯛꯖꯥꯝꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯃꯤ ꯄꯨꯟꯕꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯃꯁꯤ ꯋꯥꯐꯝꯁꯦ ꯂꯣꯏꯅ ꯊꯝꯕꯤꯔꯁꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯑꯦꯛꯖꯥꯝꯗꯣ ꯊꯥꯒꯦ ꯊꯥꯔꯣꯏ ꯇꯣꯛꯎ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯨꯅꯦꯕ ꯑꯗꯨꯅ ꯉꯔꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝꯁꯦ ꯀꯔꯤꯝ ꯊꯋꯥ ꯁꯥꯅꯗ꯭ꯔꯦ ꯃꯥꯛꯁꯨ ꯎꯞꯅꯗ꯭ꯔꯦ ꯑꯩꯁꯨ ꯉꯥꯏ ꯃꯤꯁꯨ ꯉꯥꯏ ꯑꯗꯨ ꯉꯔꯥꯡꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯄꯣꯂꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯃꯤꯁꯦ ꯑꯁꯤꯕꯁꯤ ꯄꯨꯊꯣꯔꯛꯄ ꯄꯣꯂꯣꯏꯕꯝꯁꯤ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯄꯣꯂꯣꯏꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁꯤꯡꯁꯤ ꯂꯩꯇꯕꯩ ꯋꯥꯅꯤꯗ ꯁꯤꯡꯁꯤ ꯐꯪꯗ꯭ꯔꯕ ꯑꯗꯨꯒ ꯄꯣꯂꯣꯏꯐꯝꯗ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠꯅ ꯐꯩꯔꯒ ꯃꯤꯁꯦ ꯊꯥꯡꯀꯠꯂꯛꯇꯣꯏꯅꯤꯀோ ꯊꯥꯡꯀꯠꯂ ꯃꯩ ꯊꯥꯕꯁꯤ ꯌꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯃ ꯃꯩ ꯊꯥ ꯂꯣꯏꯔ ꯑꯃ ꯊꯥꯕ ꯑꯃ ꯂꯣꯏꯔ ꯑꯃ ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝꯒꯤ ꯀꯟꯈ꯭ꯔꯕ ꯌꯣꯠꯁꯤ ꯃꯍꯤ ꯆꯦꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯔꯁꯤ ꯈꯔ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯊꯥꯅꯤꯡꯕꯗꯨ ꯁꯔꯀꯥꯔꯅ ꯊꯋꯥꯏ ꯃꯐꯝꯗ ꯊꯥ ꯂꯣꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯌꯨꯝꯗꯒꯤꯅꯦ ꯀꯣꯏꯁꯟꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯔꯤꯇꯟꯗꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯔꯒ ꯊꯥꯔꯛꯀꯗꯣꯔꯤ ꯆꯦꯟꯁꯤꯟꯖꯒꯦ ꯑꯩ ꯍꯣꯔꯦꯟ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯒꯦ ꯏꯟꯗꯤꯌꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯀꯔꯥꯏꯗ ꯂꯧꯐꯝ ꯂꯩꯇꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝꯅ ꯐꯥꯎꯕ ꯃꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯐꯤꯁꯥꯔ ꯐꯥꯎꯕ ꯄꯨꯔꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯐꯝ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯃꯨꯡ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯃꯄꯥꯟꯗ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯈꯞ ꯆꯤꯡꯉ ꯁꯤꯕꯩ ꯋꯥꯅꯤ ꯑꯗꯩ ꯉꯔꯥꯡ ꯐꯨꯇꯦꯖ ꯑꯃꯗꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯟ ꯑꯃ ꯃꯥꯏ ꯚꯦꯟꯇꯤꯂꯦꯇꯔꯗꯨ ꯃꯆꯤꯟꯗ ꯎꯞꯄꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯁꯣꯔ ꯍꯣꯟꯅꯕꯗꯨ ꯑꯣꯛꯁꯤꯖꯦꯟꯗꯨ ꯎꯞꯄꯦꯕ ꯃꯥꯁꯤ ꯈꯞ ꯆꯣꯡꯉ ꯂꯩꯌꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯃꯦꯔꯥꯗꯅꯤꯀꯣ ꯎꯔꯤꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯥꯒꯤ ꯃꯊꯪꯗ ꯅꯍꯥ ꯑꯃ ꯄꯨꯈꯠꯂꯛꯑꯦꯕ ꯅꯍꯥ ꯑꯃ ꯄꯨꯈꯠꯂꯛꯄꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯍꯦꯜꯊ ꯋꯥꯀꯔꯗꯨꯅ ꯑꯍꯟꯗꯨꯒꯤ ꯃꯆꯤꯟꯗ ꯎꯞꯄꯤꯕ ꯑꯣꯛꯁꯤꯖꯦꯟꯗꯨ ꯂꯧꯊꯣꯛꯑꯒ ꯏꯅꯧ ꯅꯧꯅ ꯅꯍꯥ ꯑꯃ ꯄꯨꯔꯛꯄꯗ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯎꯞꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯍꯟꯗꯨ ꯑꯣꯛꯁꯤꯖꯦꯟꯗꯨ ꯂꯧꯊꯣꯛꯈꯤꯕ ꯃꯇꯨꯡ ꯈꯞ ꯆꯣꯡ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯤꯕ ꯋꯥꯅꯤ ꯃꯤꯅꯤꯠ 2ꯃꯨꯛ ꯃꯇꯨꯡꯗ ꯁꯤꯌꯦꯕ ꯑꯗꯨ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯐꯨꯇꯦꯖꯇꯨ ꯂꯤꯛ ꯑꯣꯏꯔꯦ ꯃꯗꯒꯤꯗꯤ ꯑꯅꯥꯕꯁꯤ ꯄꯨꯔꯛꯑꯒ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨ ꯀꯟꯕꯤꯌꯣ ꯗꯣꯛꯇꯔ ꯀꯅꯥꯝ ꯂꯧꯁꯟꯗꯦ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤꯗꯨꯁꯨ ꯅꯥꯟ ꯂꯩꯕꯅꯤꯅ ꯂꯝꯕꯤꯗ ꯇꯥ ꯂꯩꯕꯅꯤꯅ ꯑꯁ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯇꯧꯔꯤꯁꯦ ꯃꯔꯛꯁꯤꯗꯅ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯚꯣꯠꯁꯤꯅ ꯃꯤꯁꯦ ꯃꯥꯛꯁ ꯑꯝꯇ ꯎꯞꯄꯅ ꯖꯥꯠ ꯅꯠꯇꯦ ꯍꯦꯛꯇ ꯀꯤꯔꯛ ꯏꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯄꯨꯜꯂ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯂꯩꯅꯥꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯌꯥꯝ ꯐꯖꯕ ꯊꯧꯑꯣꯡ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯊꯧꯁꯤꯜꯁꯦ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯊꯧꯁꯤꯜꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯕꯁꯇ ꯂꯥꯛꯄ ꯑꯗꯨꯒ ꯇ꯭ꯔꯦꯟꯗ ꯂꯥꯛꯈꯤꯕ ꯑꯇꯩꯁꯤꯡꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯑꯗꯣꯝꯒꯤ ꯀꯣꯜꯁꯤ ꯇꯥꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯅꯥꯕꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯑꯌꯣꯕ ꯃꯥꯏꯅ ꯃꯂꯤꯀꯥꯒꯤ ꯈꯨꯗꯝ ꯈꯤꯂꯟꯗꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯄꯨꯈꯠꯄꯤꯅꯤꯡꯉꯤ ꯁꯥꯔ ꯇꯥꯖꯧꯕ ꯋꯥꯐꯝ ꯑꯃ ꯁꯥꯔ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯏꯁꯩ ꯁꯛꯅꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯒꯤ ꯃꯤꯡ ꯆꯟꯈꯠꯄꯤꯌꯣꯅ ꯍꯥꯏ ꯁꯥꯔ ꯃꯇꯦꯡ ꯆꯟꯈꯠꯂꯒ ꯀꯔꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯁꯥꯔ ꯃꯤꯡ ꯆꯟꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯗꯨ ꯃꯤꯡ ꯆꯟꯁꯤꯟꯕ ꯃꯤ ꯌꯥꯝꯗ ꯂꯩꯔꯦ ꯑꯗꯣ ꯏꯁꯩ ꯁꯛꯎꯛꯄꯁꯦ ꯑꯗꯨꯝ ꯀꯌా ꯄꯥꯝꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯊꯋꯥꯏ ꯌꯥꯎꯗꯕꯩꯔꯥ ꯈꯪꯗꯦ ꯃꯤ ꯈꯔꯗꯤ ꯃꯤ 5-6 ꯃꯤꯡ ꯄꯥꯟꯁꯤꯜ ꯂꯩꯔꯦ ꯑꯗꯨ ꯃꯤ 5-6ꯅꯗꯤ ꯏꯁꯩ ꯁꯤꯟꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯃꯗꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯖꯩ ꯑꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯗꯤ ꯃꯤꯡ ꯆꯟꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯃꯤꯡ ꯆꯟꯗꯕꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯆꯟꯈꯤꯕꯁꯤꯡꯗꯨꯁꯨ ꯃꯗꯨꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯗꯤ ꯈꯔ ꯇꯧꯏ ꯃꯔꯝꯗꯤ ꯁꯥꯎꯟ ꯑꯃ ꯋꯥꯏꯗꯣꯏꯅꯤ ꯃ꯭ꯌꯨꯖꯤꯛ ꯋꯥꯏꯔꯛꯀꯗꯣꯏꯅꯤ ꯐ꯭ꯔꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟꯕꯗꯤ ꯉꯝꯖꯗꯕꯅꯤ나 ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯑꯀꯨꯞꯄ ꯃꯔꯣꯟ ꯈꯪꯕꯤꯅꯤꯡꯉꯁꯨ ꯂꯥꯛꯄꯤꯔꯒ ꯈꯪꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯈꯨꯝꯕꯤꯔꯣꯏꯗꯧꯕ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯐꯣꯟꯁꯦ ꯇꯧꯁꯜꯂꯒ ꯈꯨꯝꯗꯅ ꯂꯩꯕꯁꯤ ꯑꯣꯏꯔꯦꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯕ ꯑꯗꯣꯝꯒꯤꯁꯨ ꯃꯇꯝ ꯃꯥꯡꯕ ꯃꯌꯥꯝꯒꯤꯗꯁꯨ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯖꯔꯝꯖꯦꯛꯅꯦ ꯁꯥꯔ ꯂꯧꯁꯤꯗꯒꯤ ꯇꯧꯒꯦ ꯁꯥꯔ ꯖꯔꯝꯖꯦꯛ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ
ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯤꯉꯩꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯍꯥꯏꯕꯗꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯃꯣꯏ ꯊꯣꯛꯂꯛꯄ ꯃꯤꯉꯩꯁꯦ ꯌꯨꯝꯗ ꯆꯪꯍꯟꯗꯕꯤꯗ ꯄꯨꯂꯞ ꯊꯝꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯊꯝꯃꯤ ꯖꯔꯝꯖꯦꯛ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯅꯥꯕ ꯇꯞꯇꯥꯏꯅ ꯑꯗꯨꯝ ꯂꯧꯈꯤ ꯑꯗꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯁꯤꯗꯤ ꯖꯔꯝꯖꯦꯛ ꯑꯥꯗꯒꯤ ꯃꯤꯁꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗ꯭ꯔꯕ ꯃꯁꯥꯅꯅꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯆꯪꯉꯔꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯃꯁꯤꯅꯁꯨ ꯐꯩ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯛꯍꯧꯗ ꯌꯥꯗꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯊꯣꯛꯄꯩ ꯃꯍꯨꯠꯇ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨꯀꯣ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯂꯩꯕꯤꯔꯒ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯋꯥ ꯑꯅꯥ ꯂꯩꯕꯁꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯩꯗꯧꯔꯒ ꯃꯗꯨꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡ ꯊꯕꯛ ꯁꯨꯕ ꯋꯥꯀꯔꯁꯤꯡꯒꯤ ꯃꯌꯨꯝꯗ ꯍꯟꯕꯤꯈꯤꯅꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯦꯀꯦꯖ ꯁꯦꯝꯃꯤ ꯍꯥꯏꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯦꯕꯔꯁꯤꯡꯁꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯐꯪꯗꯕꯗꯤ ꯍꯧꯖꯤꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯣꯇꯣ ꯍꯥꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯐꯦꯃꯤꯂꯤꯁꯦ ꯍꯣꯡꯉꯒ ꯆꯠꯄ ꯑꯗꯨꯒ ꯆꯠꯂꯤꯁꯤ ꯀꯩꯅꯣ ꯃꯣꯏ ꯈꯨꯡꯒꯪꯗ ꯍꯌꯦꯡ ꯍꯜꯂꯛꯄꯗꯗꯤ ꯃꯣꯏ ꯊꯕꯛꯇꯨ ꯇꯠꯂꯝꯃꯗ꯭ꯔꯅ ꯃꯣꯏ ꯄꯥꯈꯠꯄꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯂꯣꯛꯗꯥꯎꯟꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯄꯨꯔꯥ ꯍꯧꯈ꯭ꯔꯦ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯣꯛꯗꯥꯎꯟ ꯍꯧꯅꯅꯕꯒꯤ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯉꯔꯥꯡ ꯈꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯂꯩꯔꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ 10ꯅꯤ ꯈ꯭ꯋꯥꯏꯗꯒꯤꯌꯥꯝꯅ ꯀꯜꯂꯤꯁꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ 10ꯁꯤꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯣꯏ ꯐꯔꯦ ꯑꯗꯣ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯈꯔ ꯀꯣꯏꯆꯠ ꯆꯠꯊꯣꯛꯄꯤꯗꯅ ꯃꯐꯝꯗꯨꯗ ꯆꯦꯠꯅ ꯂꯩꯕꯤꯔꯒ ꯅꯥꯗꯅꯕ ꯍꯣꯠꯅꯕꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯇꯨꯝꯐꯝ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯅꯥꯔꯛꯑꯒꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯁꯤꯡ ꯈꯔ ꯌꯥꯔꯤ ꯑꯗꯨ ꯁꯤꯗꯒꯤ ꯃꯤ 100-150 ꯁꯨꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯨꯝꯐꯝ ꯂꯩꯔꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯁꯤ ꯇꯨꯝꯐꯝ ꯂꯩꯇꯗꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯁꯤꯕꯤꯅꯤ ꯂꯝꯄꯥꯛꯇ ꯑꯗꯨꯝ ꯁꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯤꯕ ꯆꯦꯟꯁꯜꯂꯒꯅ ꯍꯦꯜꯊ ꯋꯥꯀꯔꯁꯤꯡꯅ ꯃꯤ ꯏꯟꯕꯤꯅꯕ ꯂꯩꯇꯦ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯁꯝꯔꯥꯝꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯁꯦꯟꯗ꯭ꯔꯣ ꯃꯩꯇꯩꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯁꯨꯁꯦꯟꯗ꯭ꯔꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯥꯔ ꯀꯣꯂꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯍꯪꯕꯤꯔꯣꯏꯗꯧꯕ ꯍꯥꯏꯕꯤꯔꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯐꯣꯟꯁꯤ ꯇꯧꯕꯤꯒꯅꯨ ꯗꯥꯏꯃꯟꯁꯤ ꯃꯤ ꯑꯃꯈꯛꯇ ꯇꯥꯕ ꯅꯠꯇꯦ ꯃꯤ ꯂꯥꯛ ꯀꯌꯥꯅ ꯇꯥꯔꯤꯕꯅꯤ ꯐꯥꯒꯤ ꯇꯥꯟꯕꯩ ꯃꯑꯣꯡꯁꯤ ꯈꯤꯇꯪ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯕ ꯁꯤ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯁꯨꯁꯦꯟꯗ꯭ꯔꯣ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯃꯥꯟꯅꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜꯂꯣꯟꯁꯤ ꯃꯥꯒ ꯃꯤꯁꯤ ꯑꯃꯒ ꯋꯥꯈꯜꯂꯣꯟꯁꯤ ꯃꯥꯟꯅꯗꯦ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯠꯄ꯭ꯔꯅ ꯐꯣꯟꯁꯤ ꯌꯦꯡꯕ ꯊꯣꯛ ꯆꯠꯈ꯭ꯔꯒꯅꯅꯦ ꯋꯥꯗꯤ ꯍꯥꯏꯐꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯒꯥꯛ ꯇꯧꯔꯒ ꯊꯣꯛꯅ ꯇꯧꯕꯖꯥꯠꯅꯤ ꯆꯨꯝꯃꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯧꯖꯤꯛ ꯇꯥꯔꯤꯁꯤ ꯃꯤ 300 ꯃꯌꯥꯅꯤ ꯍꯧꯖꯤꯛ ꯇꯥꯔꯤꯁꯤ ꯑꯗ ꯌꯨꯇ꯭ꯌꯨꯕꯇ ꯃꯤ 300 ꯈꯛ ꯇꯥꯔꯦ ꯊꯧꯔꯝꯁꯤ ꯃꯤ 300 ꯇꯥꯔꯦꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯜꯂꯦꯕ ꯍꯧꯖꯤꯛ ꯔꯥꯏꯠ ꯅꯥꯎ ꯍꯧꯖꯤꯛ ꯇꯥꯔꯤꯁꯤ ꯃꯤ ꯂꯥꯛ 4ꯒ ꯈꯔ ꯍꯦꯜꯂꯦ ꯔꯦꯗꯤꯑꯣꯗ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇ ꯄꯨꯂꯞ ꯊꯥꯔꯀꯥꯟꯗ ꯁꯣ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯗꯣꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯑꯃ ꯅꯠꯇ꯭ꯔ ꯑꯗꯣꯝꯅ ꯎꯠꯊꯣꯔꯛꯏꯕ ꯑꯦꯇꯤꯇ꯭ꯌꯨꯠꯇꯨꯅ ꯊꯧꯔꯝꯁꯤ ꯃꯁꯛꯁꯨ ꯐꯖꯍꯟꯗꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯀꯩꯅꯣꯁꯨ ꯇꯥꯛꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯎꯍꯜꯂꯦꯕ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯁꯨꯁꯤꯟꯗ꯭ꯔꯣ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯕꯨ ꯍꯩꯖꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯦꯅꯤꯋꯦ ꯐꯣꯟ ꯅꯦꯠꯋꯥꯛꯅ ꯌꯥꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯐꯖꯍꯟꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯊꯤꯍꯟꯁꯤ ꯑꯩꯈꯣꯏꯗ ꯂꯩ ꯐꯖꯍꯟꯁꯤ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯔꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯄꯥꯅꯦꯁꯣꯔꯤ ꯀꯩꯁꯥꯝꯊꯣꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯛꯇꯒꯤ ꯄꯥꯅꯦꯁꯣꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯍꯜ ꯑꯃꯗꯒꯤ ꯀꯩꯅꯣ ꯃꯥꯛ ꯂꯧꯊꯣꯛꯂꯒ ꯅꯍꯥ ꯑꯃꯗ ꯍꯥꯞꯄꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯥꯎ ꯑꯃ ꯑꯗꯒꯤ ꯍꯥꯊꯔꯒ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯚꯤꯗ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠꯇꯨꯅ ꯏꯅ ꯄꯨꯂꯞ ꯐꯥꯎꯕꯗ ꯌꯦꯡꯕꯤꯗꯕ ꯋꯣꯛ ꯍꯣꯁꯄꯤꯇꯥꯜꯗ ꯉꯔꯥꯡ ꯅꯍꯥꯟ ꯄꯥꯎꯗꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯀꯣꯚꯤꯗ ꯄꯦꯁꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯈꯨꯗꯛꯇ ꯏꯃꯥꯔꯖꯦꯟꯁꯤꯗ ꯌꯦꯡꯕꯤꯒꯗꯕꯅꯤ ꯑꯩꯅ ꯇꯦꯁ ꯇꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠꯁꯤꯗ ꯏꯁꯦ ꯍꯦꯛꯇ ꯀꯥꯞꯊꯔꯛꯄꯗ ꯃꯣꯏꯅ ꯇꯦꯁꯀꯤ ꯔꯤꯖꯜ ꯂꯥꯛꯇꯦ ꯉꯥꯏꯕꯁꯦ ꯁꯤ ꯌꯥꯝ ꯐꯠꯇꯦ ꯇꯧꯕꯤꯒꯅꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯦ ꯌꯥꯝ ꯃꯤ ꯀꯟꯅꯕꯒꯤ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯅꯤ ꯑꯗꯨꯅ ꯁꯤ ꯄꯥꯎ ꯇꯥꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣই ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯏꯆꯥꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯗꯨ ꯇꯧꯕꯤꯗꯦ ꯑꯗꯨ ꯁꯔꯀꯥꯔꯅ ꯑꯗꯨ ꯁꯤꯟꯕꯤꯗꯦ ꯍꯥꯏꯕꯁꯤꯡꯗꯨꯗ ꯀꯣꯚꯤꯗꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯈꯤꯗꯒꯦ ꯃꯁꯤ ꯂꯥꯛꯂꯁꯨ ꯂꯧꯔꯛꯇꯅꯕ ꯀꯔꯤ ꯍꯣꯠꯅꯕ ꯌꯥꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯁꯨꯛꯇꯪ ꯊꯝꯕꯤꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯋꯥꯈꯜ ꯂꯥꯏꯔꯤꯛꯁꯤꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯒꯦ ꯃꯣꯏꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯧꯁꯤꯡꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯗꯔꯝ ꯐꯥꯈꯔꯦ ꯄꯨꯂꯤꯁꯅ ꯑꯗꯨ ꯇꯥꯜꯂꯦ ꯄꯨꯂꯤꯁꯅ ꯑꯗꯨꯒꯨꯝꯕ ꯄꯥꯎꯁꯦ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯑꯩꯈꯣꯏꯁꯤꯅ ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕꯤꯗꯅꯕ ꯗꯥꯏꯃꯟꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯄꯥꯅꯦꯁꯣꯔꯤ ꯍꯥꯏꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯆꯨꯝꯃꯅꯤ ꯈꯪꯗꯕꯅꯤꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯥꯗ꯭ꯔꯕꯣꯏ ꯑꯗꯨꯝ ꯈꯜꯂꯦ ꯃꯄꯥꯟꯒꯤ ꯄꯥꯎꯁꯤ ꯇꯥꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯄꯥꯟꯒꯤ ꯄꯥꯎꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯈꯔ ꯇꯝꯖꯔꯤ ꯑꯩ ꯍꯣꯔꯦꯟ ꯃꯄꯥꯟꯒꯤ ꯄꯥꯎꯁꯦ ꯈꯔ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩ ꯇꯝꯖꯒꯦ ꯑꯗꯨꯒ ꯃꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯈꯛꯇ ꯅꯠꯇꯕ
ꯑꯩ ꯈꯔ ꯍꯦꯟꯅ ꯑꯇꯩ ꯌꯨꯔꯣꯞꯀꯤ ꯃꯐꯝꯗ ꯇꯧꯔꯤꯁꯤꯡꯁꯤꯁꯨ ꯇꯝꯖꯒꯦ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯟꯅꯕ ꯈꯟꯅꯐꯝꯁꯨ ꯌꯥꯎꯏꯀꯣ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯁꯨ ꯑꯅꯥꯕꯁꯤ ꯂꯩꯌꯦꯅ ꯑꯗꯨꯕꯨ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕ ꯃꯤꯅ ꯅꯥꯔꯛꯄꯒ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯗꯕ ꯃꯤꯅ ꯅꯥꯔꯛꯄꯒ ꯑꯅꯤꯁꯦ ꯁꯤꯕꯁꯤ ꯀꯅꯥꯅ ꯍꯥꯟꯒꯦꯕꯨ ꯀꯥꯞꯈꯤꯗꯕꯅ ꯍꯦꯜꯂꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯈꯟꯕꯤꯔꯀꯥꯟꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯗꯤ ꯀꯥꯞꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤ ꯑꯩ ꯉꯔꯥꯡ BBC ꯒꯤ ꯄꯥꯎ ꯑꯃ ꯑꯩ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯗꯨ ꯃꯨꯟꯅ ꯌꯦꯡꯖꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯁꯤ 5ꯔꯣꯝꯅꯤ ꯄꯨꯊꯣꯔꯛꯏꯁꯦ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯁꯤꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯕꯁꯤꯅꯤ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯁꯦ ꯑꯦꯖ ꯑꯦ ꯃꯦꯗꯤꯌꯥꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯋꯥꯐꯝꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯃꯁꯤ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛ ꯀꯥꯞꯄꯤꯁꯤꯅ ꯑꯗꯨꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯥꯞꯄꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯊꯧ ꯂꯣꯏꯅ ꯇꯧꯒꯅꯦꯕ ꯑꯃꯨꯛ ꯋꯥꯍꯪ ꯑꯃꯈꯛ ꯂꯩ ꯀꯔꯝꯕ ꯋꯥꯍꯪ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯑꯃ ꯀꯥꯞꯄꯨꯔꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯀꯣꯚꯦꯛꯁꯤꯟ ꯀꯥꯞꯄꯨꯔꯦꯕ ꯑꯗꯨ ꯑꯦꯁꯇ꯭ꯔꯥꯖꯦꯅꯤꯀꯥꯗꯣ ꯑꯃꯨꯛ ꯍꯌꯦꯡ ꯀꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯁꯨ ꯑꯃ ꯂꯥꯛꯑꯦ ꯑꯗ ꯑꯩ ꯉꯔꯥꯡ ꯈꯜꯂꯤ ꯃꯁꯤ ꯆꯨꯝꯃꯤꯅꯦ ꯃꯁꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯑꯃ ꯀꯥꯞꯄꯨꯔꯦ ꯑꯗꯨꯗꯤ ꯑꯃꯁꯤ ꯑꯃꯨꯛ ꯀꯥꯞ ꯌꯥꯗꯖꯥꯠꯂꯥ ꯃꯗꯨ ꯀꯥꯞꯈꯤꯕ ꯃꯤꯗꯨ ꯀꯥꯞꯄꯗꯤ ꯁꯤꯗꯣꯏꯖꯥꯠꯂꯥ ꯒꯥꯏꯅ ꯍꯥꯏꯕꯒꯤ ꯔꯤꯁꯔꯆ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯁꯦ ꯐꯥꯔꯁ ꯗꯣꯁꯁꯦ ꯑꯃ ꯀꯥꯞꯄꯕ ꯑꯅꯤꯁꯨꯕ ꯗꯣꯁꯁꯤꯅ ꯑꯇꯣꯞꯄ ꯀꯝꯄꯦꯅꯤ ꯑꯃ ꯀꯥꯞꯄꯒꯗꯤ ꯑꯅꯤꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯔꯤꯁꯔꯆ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯍꯥꯏꯕꯅꯤ ꯕꯠ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯥꯟꯅ ꯑꯃꯨꯛ ꯆꯠꯄꯤꯒꯅꯤ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯀꯣꯛ ꯑꯗꯣꯝꯒꯤ ꯏꯁꯥꯒꯤ ꯃꯄꯨꯅꯤ ꯍꯦꯛꯇ ꯑꯩꯅ ꯍꯥꯏꯔꯦꯅ ꯍꯦꯛꯇ ꯂꯧꯕꯤꯒꯅꯨ 9 ꯊꯣꯛꯅ ꯈꯟꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯈꯪꯕꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯍꯤꯡꯕꯅꯤ ꯁꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯪꯁꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪꯁꯤ ꯀꯔꯤꯅೋ ꯑꯩꯈꯣꯏꯁꯤ ꯍꯤꯡꯅꯕꯅꯤ ꯍꯤꯡꯕꯁꯤꯁꯨ ꯑꯩ ꯊꯟꯗ ꯍꯤꯡꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯅꯀꯣ ꯈꯥꯡꯉꯕꯣꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯄꯤ ꯑꯃ ꯐꯤꯔꯤ ꯀꯥꯞꯇꯅ ꯂꯩꯔꯕꯗꯨ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯄꯣꯔꯛꯇꯦꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯃꯤꯁꯤꯡꯁꯤꯒꯤ ꯏꯃꯣꯁꯅꯦꯜꯁꯤ ꯌꯥꯝ ꯑꯣꯏ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯌꯥꯝ ꯋꯥꯔꯧ ꯆꯥꯎꯒꯜꯂꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯌꯦꯡ ꯀꯅꯥꯃꯇꯅ ꯊꯧꯑꯣꯏꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣꯝꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯟꯕꯤꯔꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯔꯤꯁꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯩꯕꯨ ꯊꯧꯑꯣꯏꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯁꯦ ꯊꯧꯑꯣꯏꯕꯤꯔꯣꯏꯗꯣꯔꯤꯕꯅꯤꯀꯣꯁꯦ ꯈꯜꯂꯒ ꯆꯠꯄꯤꯈ꯭ꯔꯣ ꯃꯔꯝꯗꯤ ꯀꯩꯅꯣꯅ ꯀꯣꯚꯤꯗꯅ ꯍꯥꯟꯅꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯀꯣ ꯊꯋꯥ ꯁꯥꯕꯤꯗꯦ ꯑꯗꯨ ꯇꯧꯕꯤꯗꯦ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯏ ꯍꯥꯏꯔꯝꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯕꯨ ꯌꯦꯡꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯗꯣ ꯃꯣꯏꯁꯨ ꯅꯥꯕ ꯀꯤ ꯃꯣꯏꯁꯨ ꯁꯤꯕ ꯀꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯃꯌꯥꯝ ꯑꯗꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯁꯤꯅ ꯁꯤꯕ ꯀꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯔꯤꯗꯣ ꯃꯤ ꯂꯥꯛ ꯀꯌꯥꯁꯤꯒꯤ ꯃꯣꯏ 5-10 ꯃꯣꯏ 5,000-10,000ꯅ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯅꯥꯗꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯈꯣꯡꯎꯞꯇ ꯑꯗꯣꯝꯒꯤ ꯈꯣꯡꯅ ꯅꯨꯡ ꯃꯔꯛꯇ ꯆꯦꯟꯕꯅꯤ ꯑꯗꯨꯕꯨ ꯀꯣꯚꯤꯗ ꯀꯥꯞꯁꯜꯂꯗꯤ ꯑꯗꯣꯝꯒꯤ ꯈꯣꯡꯗꯨꯒꯤ ꯃꯊꯛꯇ ꯈꯣꯡꯎꯞ ꯑꯃ ꯇꯣꯡꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯃꯤꯒ ꯀꯥꯞꯇꯕ ꯃꯤꯒꯁꯦ ꯁꯤꯒꯟꯕꯁꯤ ꯀꯅꯥꯅ ꯍꯦꯟꯒꯦꯕꯨ ꯀꯥꯞꯇꯕ ꯃꯤꯅ ꯍꯦꯟꯒꯜꯂꯤ ꯀꯥꯞꯈ꯭ꯔꯒ ꯅꯥꯕꯁꯨ ꯌꯥꯏ ꯅꯥꯕ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯥꯝꯅ ꯅꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯥꯞꯈ꯭ꯔꯒ ꯅꯥꯔꯒ ꯁꯤꯕ ꯃꯁꯤꯡ ꯂꯩꯇ꯭ꯔꯤ ꯀꯥꯞꯈ꯭ꯔꯒ ꯀꯥꯞꯇꯅ ꯅꯥꯕꯅ ꯁꯤꯕꯅꯅꯤ ꯃꯁꯤꯡ ꯌꯥꯝꯃꯤꯁꯤ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯣ ꯕꯦꯇꯔ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯅꯍꯥꯟ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯥꯞꯊꯣꯛꯈꯤꯕꯁꯤ ꯅꯣꯡꯃꯇꯗ ꯃꯤ 50,000 ꯀꯥꯞꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯦꯅꯤꯋꯦ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯒ ꯀꯔꯤ ꯋꯥꯐꯝ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯑꯇꯩ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯣꯛꯑꯁꯤ ꯀꯣꯚꯤꯗꯁꯤ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯁꯤꯒꯦ ꯈꯟꯅꯁꯤ ꯑꯗꯣꯝꯒꯤ ꯂꯪꯁꯁꯤ ꯌꯥꯝ ꯐꯅꯅꯕꯒꯤꯗꯃꯛ ꯀꯦꯟꯗꯜ ꯑꯃ ꯊꯝꯕꯤꯌꯨ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯁꯦ ꯉꯔꯥꯡ ꯑꯦꯛꯁꯄꯔꯠ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯪ ꯍꯩꯔꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯈꯛꯅ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯀꯦꯟꯗꯜ ꯑꯃ ꯊꯝꯕꯤꯌꯨ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠꯁꯤ ꯐꯨꯠ 5 ꯀꯌꯥ ꯍꯥꯏꯅꯤ ꯐꯨꯠ 1 ꯐꯨꯠ 2.5 3ꯒꯤ ꯆꯥꯡꯗ ꯀꯦꯟꯗꯜ ꯑꯃ ꯊꯝꯕꯤꯌꯨ ꯑꯩꯅ ꯂꯦꯞꯄꯒꯅꯦ ꯃꯗꯨ ꯀꯦꯟꯗꯜꯗꯨ ꯀꯥꯝꯃꯒ ꯃꯨꯊꯠꯂꯣ ꯍꯥꯏꯕ ꯀꯥꯝꯃꯒ ꯃꯨꯊꯠꯄ ꯁꯥꯟꯅꯧ ꯍꯥꯏꯕ ꯐꯨ ꯀꯥꯝꯃꯒ ꯆꯤꯡꯈꯠꯂꯒ ꯁꯣꯔꯁꯤ ꯁꯥꯡꯅ ꯆꯤꯡꯈꯠꯄꯤꯔꯣ ꯑꯗꯨꯒ ꯐꯨ ꯃꯨꯊꯠꯄ ꯁꯥꯟꯅꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯕ꯭ꯔꯤꯗꯤꯡꯁꯦ ꯇꯧꯀꯥꯟꯗ ꯂꯪꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯟ ꯇꯧꯍꯜꯂꯦꯕ ꯆꯥꯎꯊꯣꯛꯍꯜꯂꯒ ꯁꯣꯔꯁꯤ ꯁꯥꯟꯅꯔꯒꯗꯤ ꯀꯣꯚꯤꯗꯀꯤ ꯃꯍꯤꯛꯁꯤ ꯆꯪꯕ ꯉꯝꯕꯗ ꯈꯔ ꯍꯟꯊꯩ ꯍꯥꯏꯕ ꯃꯁꯤ ꯁꯥꯟꯅꯧ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯅꯣꯡꯃꯒꯤ ꯆꯦꯜꯂꯣ ꯍꯥꯏꯕꯅꯤ ꯆꯦꯜꯂꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯪꯁꯤꯗ ꯁꯣꯔꯁꯤ ꯌꯥꯝ ꯀꯟꯅ ꯁꯥꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯟ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯪꯁꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯝꯁꯦ ꯅꯣꯡꯃꯒꯤ 2रकꯀꯨꯝꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯁ꯭ꯇꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯐꯨꯒꯠꯍꯜꯂꯒ ꯐꯤ ꯀꯨꯞꯁꯜꯂꯒ ꯁ꯭ꯇꯤꯝ ꯇꯧꯕꯗꯣ ꯃꯥꯏꯗ ꯐꯨꯍꯟꯕ ꯑꯗꯨꯒ ꯏꯁꯥꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯣꯡꯃꯒꯤ 2रक ꯇꯧꯔꯕ ꯀꯦꯟꯗꯜ ꯃꯨꯊꯠꯄꯗꯨ ꯁꯥꯟꯅꯔꯕ ꯅꯠꯇ꯭ꯔ ꯄꯨꯡꯈꯥꯏ ꯑꯃ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯕ ꯀꯣꯚꯤꯗ ꯆꯪꯕꯁꯤ ꯌꯥꯝꯅ ꯍꯟꯊꯒꯅꯤ ꯍꯥꯏꯕ ꯁꯤ ꯋꯥꯐꯝꯁꯤꯃ ꯃꯌꯥꯝ ꯏꯟꯕꯤꯒꯦꯔꯥ ꯏꯟꯕꯤꯔꯣꯏꯔꯥ ꯃꯌꯥꯝꯗ ꯂꯩꯔꯦ ꯃꯁꯤꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯀꯌꯥꯝꯗꯒꯤꯅꯦ ꯃꯦꯂꯣꯗꯤ ꯍꯥꯏꯕꯤꯌꯨ ꯃꯦꯂꯣꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔꯒꯤ ꯀꯩꯅꯣꯁꯦ ꯊꯥꯒꯠꯆꯕ ꯅꯍꯥꯟꯗꯒꯤ ꯐꯣꯟꯁꯦ
ꯉꯥꯏꯖꯕꯗꯣ ꯐꯪꯗꯕ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯉꯤꯉꯩꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯣ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯃꯣꯏ ꯕꯦꯡꯒꯤ ꯑꯍꯟꯒꯤ ꯂꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯏꯄꯥ ꯄꯥꯈꯠꯂꯦꯗ ꯁꯛꯄꯤꯒꯅꯨ ꯐꯪꯕꯅꯤꯅ ꯄꯥꯈꯠꯄꯤꯒꯅꯨ ꯕꯦꯡꯀꯤ ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ ꯂꯣꯟꯒꯤ ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ ꯀꯔꯝꯕ ꯂꯣꯟꯒꯤ ꯈꯪꯕꯤꯅꯤꯡꯕꯅꯣ ꯑꯍꯟꯒꯤ ꯂꯣꯟꯒꯤꯅꯦ ꯄꯦꯟꯁꯤꯟ ꯐꯪꯕꯒꯤ ꯍꯥꯏꯕ꯭ꯔꯥ ꯑꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯩꯅꯣꯝꯇ ꯌꯥꯔꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯇꯥꯕꯤꯔꯣ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯑꯍꯟꯒꯤ ꯍꯥꯏꯁꯤ ꯑꯍꯟꯒꯤ ꯂꯣꯟꯁꯤ ꯑꯍꯟ ꯍꯥꯏꯕꯒꯤ ꯑꯍꯟꯒꯤ ꯄꯦꯟꯁꯟꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯆꯍꯤ 19ꯗꯒꯤꯅ ꯆꯍꯤ 90 ꯐꯥꯎꯕꯗ ꯑꯗꯣꯝꯅ ꯁꯦꯟ ꯇꯥꯜꯂꯤꯉꯩ ꯃꯅꯨꯡꯗ ꯑꯇꯜ ꯄꯦꯟꯁꯟ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯃꯗꯨ ꯍꯧꯖꯤꯛꯇꯒꯤ ꯑꯗꯣꯝꯗꯤ ꯌꯥꯎꯕ ꯌꯥꯔꯦ ꯑꯗꯨꯒ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯟꯅꯗꯤ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯁꯨꯕꯒꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯆꯍꯤ 15ꯗꯅ ꯆꯍꯤ 90 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯅ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕ ꯆꯍꯤ 60ꯗ ꯐꯪꯅꯕ ꯑꯃꯅ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯐꯪꯕꯁꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯐꯪꯒे ꯍꯥꯏꯔꯒꯗꯤ ꯑꯗꯣꯝ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯦ ꯍꯥꯏꯕꯁꯤ ꯑꯦꯖ ꯄ꯭ꯔꯨꯐꯇꯨ ꯄꯨꯔꯒ आधार कार्ड पुरगा सोशल वेलफेयर चलगा मिंग चंजनबिरगदी चही 65 सरी ओल एज पेंशन फंगदोरिनी सिम लेरेको अमना चही 50 फाउबगी मनुंग द लेबा मीना जॉब कार्ड होल्डर की कार्ड तो पाइरगा ख्वाइदगी नकपा अदोमदोंगी सीएसपी पॉइंट नत्रगा अदोमदोमना हांगिबे अकाउंट हांगिबे बैंक तो चटपिरगा PMJJBY हाइरिबा स्कीम से सिगी मनुंग द अनी लेयबा अमना गाड़ी एक्सीडेंट थोको मतमदा डिसेबल ओरबा अदोम से सोइनाइबा ओइरबा अदु ओरगदी अदोम लुपा लाख अनी फंगने अमना नॉर्मल ओइना सिबा करमाइना चुमना हु था सिबे यादेको थोरियाला सिबे यादे नॉर्मल ओइना सिबा डेट टू द करिदोरनी समसोर की दमक अदोम द लुपा ला अनी पिगने अदुना हयेंग आई सिरकांदा आईगी दमक सोरा सोनबा पैसा फंगबा हारगदी हौजिगी PMJJBY की स्कीम सिनी अमना लुपा 12 थांगनी अमना लुपा 350 थांगनी सिनी लेरिबा स्कीम से अदुगा अदोंगी इचानुपी पोबा इचानुपी दो सही 9 फाउबगी मनुंग द लेरबा मदोरगदी SSA हाइदन स्कीम अम लई मदु यावबियु स्कीम सिना करिनो नुपी मसा सिंग खक्तगी स्कीम नि नुपी मसा दुना सही 19 सुरकांदा लुपा ला अमा मखाई देगिना लुपा ला अनि फावो फंगनेबा सही 19 सुरदि लेसाबी फारानी हयेंग सना मसीरसु यानी मही मसिंग तमबदा देगिदी BSc नर्सिंग तमगे और इंजीनियरिंग तमगे दु लुपा लाख अनि दु लेरदी मागिदी खरा ममा मपाना पुथोक्त्रगसु मसी अखोइदी यादोरिनी दनको अदुना सिगुम्बा स्कीम सिंगसे यावबा याय अदा सी सिंगसे सुना नतबा अमा लई करम स्कीम नो हाय कांदा मदुना मु कैदोरगे हाय दा खोइना सही सी इसागी सही सी लोइना याय अदुदी अमा ओइगेरा अदु सही याम कांददी स्कीम से पैसा हुनबे यामे अदुना अदुमना सही 90 फाउगी मनुंग लेरदी लुपा 13 थांगबा अदोंगी चा मरी मसो हापचनबा खुदोंग थिबे हेक थोलको मतमदने मथंग हेक यावखिबगी थादुगी मथंगदा मदु अदोमना खुदोंग थिबा थोगदी करी दौरनी लुपा लाख 5 से सेप ओइरने मणिपुर की हॉस्पिटल मरी दी याय ऑल इंडिया की ओइना हॉस्पिटल 13 अदोम लुपा लाख 5 फ्री ओइगने सही 5 लान खितारगदी लुपा लाख 10 फ्री ओइने अहल ओइरबा सिंगसे मखोई की पैसा हयेंग पुथोकपदमा मचा सिंग याम इनई अहन सिंगसे मचा सिंग नो खाइनर होजिते यावबिरगदी अहन सिंगदुगी हयेंग नाबदा पैसा पुथोइदोइन सिनी ले स्कीम जे टेंशन जगे दुगा यामना सोइना हाइदना लेरबा गाक्तनी चही 5 की चही 10 की प्लान तौन होनबदा अदोमना उ थाबिगदब अदोम हल ओरकप मतमदा अदोमगी इसागी लायेंग जनबा अदोमगी हेक ngasi hayeng khudong thiba tholok mathamda adongi damakta lupa lak 10 kun puthoknaba mi leibra leitragadi adom plan tobiu thabok subiu no biu sahi magi manungda lupa lising 13 dagina kun bau thangba scheme yaubiu health ki scheme myam leire masidi company gi adu chen ki ba mang ki badu natte yaubiu adom sep oina ba yot ki purit litpiu hello ming amade leifam habiu sir tawjere be na vet pali degi sarat ni sa sir tram lok chare habiu sir हजिक कोरोना की सेकेंड वेव की याम कन्ने हेकलिबा मतम सिदिदा ओइगी सेराउबगी थाबल लोइसलवी लोइसलौदि हाबगी दोन फाबा साउंड सिस्टम फाबा जो मयाम सु उजरे बसी यामना लाइबक थीबनी हेना हाइजनिंग सा अदुगा सर अइना हाइजनिंग बदी अखोइगी कोविड की याम कन्ने हेकलि मतम सिदा अखोइगी देब कर्मा मसी याम हेकलिबा सर को नि पुनबै चांगसे अदुगा इन हाइजेनिंग सा अखोइगी मसी नॉट ओनली मैतै सोसाइटी दनबदी खरे हेना चनै सा अखोइगी चक्चा हाइजाना बोइगरा देब करम ओइगरा तब आइना थोंजलगा पुखाम द पलपल लेमन मसे सा होय मसी आइना हाइजेनिंग सा ngasi nomagi siang sak pukham ma leitadana sara henba imung su sar yauram moi hainel te bai dam yauri bane yam chumi aduga koina pukham de sab ngamoi dabada bari dam hapsal laga biri biri noiraga ising pukham de ising haijalam maga thanam ngakta neba
ꯑꯗꯨ ꯃꯁꯦ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯠꯅꯕꯤꯕꯨꯗꯤ ꯍꯣꯡꯗꯣꯛꯄꯕꯨꯗꯤ ꯑꯩꯅ ꯍꯣꯡꯉꯁꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄꯕꯨꯗꯤ ꯉꯝꯕꯕꯨꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯁꯥꯔ ꯃꯁꯤ ꯂꯦꯝꯍꯟꯕꯩ ꯃꯍꯨꯠꯇ ꯄꯨꯈꯝꯗ ꯑꯗꯨꯃꯥꯏꯅ ꯂꯦꯝꯍꯜꯂꯝꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯆꯐꯨꯗꯅꯤ ꯈꯪꯗꯦ ꯑꯃꯅ ꯂꯦꯝꯃꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯕꯤꯔꯒ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯁꯥꯔ ꯃꯁꯤ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯁꯥꯔ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯁꯥꯔ ꯑꯃꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯦꯡ ꯌꯦꯟꯗꯕꯒꯤꯁꯦ ꯑꯩꯁꯨ ꯁꯥꯔ ꯃꯃꯥꯡꯗ ꯆꯦꯡ ꯌꯦꯟꯕꯒꯤ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯁꯥꯔ ꯀꯣ ꯑꯗꯣ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯀꯣꯂꯔ ꯑꯃꯅꯗꯤ ꯕꯤꯁꯦꯝꯄꯨꯔ ꯔꯣꯝ ꯁꯥꯏꯗꯇꯒꯤ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯤꯂꯤꯇꯦꯟ ꯑꯃꯅ ꯂꯧꯗꯦ ꯍꯥꯏꯕꯒꯤꯀꯣ ꯃꯗꯨꯗꯤ ꯁꯥꯔ ꯌꯥꯝ ꯀꯟꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗ ꯃꯦꯛꯁꯤꯃꯝ ꯊꯥ 2-3ꯗꯤ ꯑꯗꯨꯝ ꯂꯥꯛꯀꯟꯗꯦꯕꯀꯣ ꯂꯥꯛꯇꯕꯒꯤ ꯃꯔꯝꯁꯨ ꯁꯥꯔ ꯃꯃꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯥꯎꯕ ꯃꯁꯤ ꯄꯨꯈꯠꯅꯈꯤꯕ ꯇꯥꯖꯍꯧꯕꯅꯦ ꯑꯗꯣ ꯑꯆꯨꯝꯕꯗꯤ ꯐꯪꯈꯤꯗꯦ ꯁꯥꯔ ꯀꯣ ꯑꯗꯣ ꯃꯁꯤ ꯁꯥꯔ ꯃꯔꯤ ꯂꯩꯅꯕꯅ ꯇꯥꯕꯤꯔꯒꯗꯤ ꯄꯤꯕꯤꯔꯒ ꯁꯥꯔ ꯃꯗꯨꯒ ꯃꯔꯛ ꯁꯤꯁꯨ ꯑꯣꯏꯔꯒ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯔꯤꯌꯝꯁꯦ ꯁꯥꯔ ꯃꯁꯤ ꯑꯩꯈꯣꯏ 2017ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥ 12 ꯑꯃꯨꯛꯇꯪ ꯐꯪꯗ ꯉꯥꯏꯔꯤꯕ ꯑꯣꯅꯦꯔꯤꯌꯝꯁꯦ ꯁꯥꯔ ꯃꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯏꯌꯥꯔꯃꯥꯔꯛ ꯇꯧꯔꯒ ꯊꯝꯃꯦ ꯄꯤꯕꯤꯔꯅꯤ ꯍꯥꯏꯕꯗꯤ ꯇꯥꯒꯤ ꯁꯥꯔ ꯁꯨꯡꯄꯤ ꯄꯤꯕꯤꯗꯕꯁꯦ ꯃꯁꯤ ꯑꯃꯇꯪꯁꯨ ꯄꯤꯕꯤꯔꯒꯗꯤ ꯁꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯩꯊꯦꯡ ꯐꯪꯕꯁꯤ ꯑꯦꯖꯦꯟꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯦꯖꯦꯟꯇꯪ ꯑꯐꯕ ꯍꯥꯏꯕꯤꯕ ꯁꯥꯔ ꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯀꯦꯖꯤ ꯁꯨꯗꯕꯒꯤꯁꯨ ꯑꯗꯨꯁꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯔꯤꯌꯝꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯁꯨꯛ ꯋꯥꯅ ꯆꯦꯡ ꯄꯤꯈꯥꯏ ꯑꯃ ꯍꯥꯏꯁꯦ ꯀꯦꯖꯤ 50ꯅꯤ ꯁꯥꯔ ꯃꯁꯤ ꯊꯥꯡꯀꯠꯇꯅ ꯑꯣꯅ ꯇꯧꯗꯦ ꯈ꯭ꯋꯥꯡꯁꯤꯗꯤ ꯁꯣꯛꯏꯕꯅꯦꯕ ꯁꯥꯔ ꯑꯔꯨꯝꯕ ꯊꯥꯡꯒꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯤꯗꯤ ꯒꯣꯔꯃꯦꯟꯅꯁꯨ ꯄꯤꯕꯤꯗꯦ ꯃꯌꯥꯝꯅꯁꯨ ꯐꯪꯉꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯟꯕꯤꯗꯦ ꯃꯁꯤ ꯑꯃꯇꯪꯒ ꯃꯤꯅꯨꯡꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯒꯤ APS ꯑꯦꯖꯦꯟꯁꯤꯡꯁꯤꯒꯤ ꯈꯟꯕꯤꯔꯒꯗꯤ ꯃꯁꯤ ꯑꯃꯇꯪꯒ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯁꯥꯔ ꯇꯥꯏꯕꯪ ꯔꯦꯗꯤꯑꯣꯒꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯍꯥꯏꯕꯤꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯦꯖꯦꯟꯁꯤꯡꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯐꯪꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 2ꯔꯣꯝꯗꯤ ꯆꯦꯡ ꯂꯥꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯃꯌꯥꯝꯅꯗꯤ ꯌꯦꯟꯗꯦ ꯍꯥꯏꯕꯒꯤꯁꯤꯒ ꯑꯗꯨꯒ ꯑꯦꯖꯦꯟꯁꯤꯡꯅ ꯌꯥꯝ ꯊꯦꯡꯅꯕꯁꯤ ꯁꯥꯔ ꯍꯥꯏꯖꯅꯤꯡꯕ ꯑꯃꯒ ꯂꯩ ꯍꯌꯦꯡ ꯑꯦꯖꯦꯟ ꯁꯨꯝ ꯑꯣꯏꯔꯝꯕꯁꯦ ꯃꯊꯪꯒꯤ ꯚꯣꯠ ꯀꯥꯈ꯭ꯔꯀꯥꯟꯗ ꯚꯣꯠꯇꯣ ꯍꯥꯟꯅꯩꯗꯣ ꯀꯥꯍꯧꯔꯗꯤ ꯐꯩ ꯀꯥꯍꯧꯗ꯭ꯔꯗꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯍꯥꯟꯅ ꯑꯦꯖꯦꯟꯁꯤꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯁꯤꯟꯊꯣꯛ ꯁꯤꯟꯖꯤꯟꯁꯦ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯑꯦꯅꯤꯋꯦ ꯑꯦꯖꯦꯟꯅ ꯊꯦꯡꯅꯔꯤꯕ ꯗꯁꯥꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯦꯖꯦꯟꯁꯤꯡꯅ ꯐꯪꯗꯕ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯝꯇꯅ ꯋꯥꯀꯠꯄꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯦꯖꯦꯟꯁꯤꯡꯒꯤ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯄꯤꯊꯣꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯦꯖꯦꯟꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯡꯂꯝꯕꯝ ꯔꯣꯃꯦꯟ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯄꯣꯠꯂꯣꯏꯐꯝ ꯂꯩꯇꯕꯒꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕꯗꯨ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯈꯔ ꯎꯠꯆꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯍꯥꯏꯇꯥꯔꯦ COVID-19ꯒꯤ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯋꯦꯕꯅ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯈꯔ ꯑꯩ ꯃꯗꯨ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯉꯔꯥꯡꯗꯒꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯖꯕꯅꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯑꯗꯣꯝꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯄꯤꯖꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯎ ꯂꯛꯀꯤ ꯋꯥꯡꯖꯤꯡꯗꯒꯤ ꯂꯛꯀꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯇ꯭ꯔꯨ ꯀꯣꯂꯔꯗ ꯊꯣꯛꯄꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯐꯝꯗꯥꯏꯅꯦ ꯁꯨꯝꯗꯔꯤꯀꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯃ ꯆꯍꯤ 9 ꯁꯨꯕꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃ ꯀꯩꯅꯣ ꯌꯥꯎꯒꯅꯦꯅ ꯍꯥꯏꯕꯗꯣ ꯃꯐꯝ ꯃꯗꯨ ꯀꯗꯥꯏꯗ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯄꯤꯔꯣ ꯄꯣꯁ ꯑꯣꯐꯤꯁꯇ ꯑꯗꯨ ꯈꯛꯇꯪꯅ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯄꯤꯒꯗꯕꯅꯤ ꯑꯦꯅꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯑꯃꯗ ꯆꯠꯂꯣ ꯆꯍꯤ 9 ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 1,000 ꯊꯥꯡꯒꯗꯧꯅꯤ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 1,000 ꯑꯗꯨꯅ 1,000ꯗꯣ ꯑꯉꯥꯡꯗꯨꯒꯤ ꯅꯣꯡꯃ ꯄꯨꯊꯣꯛꯇ꯭ꯔꯁꯨꯅꯦ 350 ꯊꯣꯛꯑꯒ ꯄꯨꯊꯣꯛꯄ ꯌꯥꯕꯅꯤ ꯑꯗꯣ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯄꯤꯔో ꯃꯃꯤꯡ ꯁ꯭ꯀꯤꯝ ꯃꯃꯤꯡꯅ SSA ꯍꯥꯏꯕ ꯀꯣ SSA ꯅꯨꯄꯤ ꯃꯆꯥꯁꯤ ꯆꯍꯤ 9 ꯁꯨꯗ꯭ꯔꯤ ꯑꯙꯥꯔ ꯀꯥꯔꯗ ꯂꯩꯕ꯭ꯔꯥ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯌꯥꯎꯕꯤꯔో ꯆꯍꯤ 19 ꯁꯨꯔꯀꯥꯟꯗ ꯂꯨꯄꯥ 1.5 ꯅꯠꯇ꯭ꯔ 2.5 ꯑꯅꯤ ꯐꯪꯒꯗꯣꯔꯤꯅꯤ ꯃꯥꯅ ꯆꯍꯤꯗꯨꯒꯤ ꯍꯨꯜꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯑꯉꯥꯡꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯍꯤ 5 ꯁꯨꯕꯗ ꯌꯥꯎꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯁꯥꯡꯅ ꯍꯨꯜꯂꯤꯗꯅ ꯌꯥꯝ ꯁꯥꯡꯅ hulꯂꯗꯤ ꯌꯥꯝ ꯐꯪꯅꯦꯕ ꯆꯍꯤ 9 ꯆꯤ ꯂꯥꯎꯅ ꯁꯨꯔꯝꯃꯒꯗꯤ 9 ꯗꯩ ꯍꯨꯜꯂꯛꯑꯒꯗꯤ ꯑꯅꯥꯗꯔ ꯆꯍꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ 15 ꯁꯨꯒꯗꯧꯕꯗꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥꯗꯨ ꯈꯤꯇꯪ ꯍꯟꯊꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯤꯌꯨ ꯆꯠꯄꯤꯌꯨ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯄꯤꯌꯨ ꯁ꯭ꯀꯤꯝ ꯃꯃꯤꯡꯅ SSA ꯍꯥꯏꯕ ꯑꯗꯨ ꯁ꯭ꯀꯤꯝꯗꯨ ꯌꯥꯎꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯅꯪꯒꯤ ꯋꯥꯔꯣꯜꯁꯦ ꯇꯥꯖꯕꯗ ꯁꯥꯔ ꯅꯨꯡꯉꯥꯏꯇꯕ 3 ꯈꯛꯇꯪ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ
ꯀꯣꯂꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯂꯩꯐꯝꯁꯦ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯄꯒ ꯁꯨꯝ ꯍꯥꯏꯗꯕ ꯀꯥꯎꯔꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯋꯥꯐꯝꯗꯨꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯍꯥꯟꯅ ꯈꯪꯕꯁꯤꯡꯗ ꯁꯨꯃꯥꯏꯅ ꯁꯥꯔꯗ ꯃꯤꯡ ꯑꯃꯒꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯀꯥꯏ ꯁꯨꯝ ꯍꯥꯏ ꯑꯗꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯜꯂꯠ ꯍꯥꯏꯅꯤꯡꯗꯕꯒꯁꯨ ꯑꯗꯨꯝ ꯇꯥꯕ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯇꯥꯖꯩꯌꯦꯕ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯑꯗꯨ ꯁꯤꯁꯤꯃ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯐꯣꯟꯁꯤꯗꯗꯤ ꯇ꯭ꯔꯨ ꯀꯣꯂꯔꯗ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯏꯕ ꯀꯣꯂꯔꯁꯤꯡꯁꯦ ꯀꯅꯥꯅꯣꯁꯦ ꯁꯥꯔꯅꯗꯤ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯑꯗꯨꯃ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯣꯂꯔꯒ ꯑꯦꯡꯀꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯣꯏꯕꯅꯤꯅ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤꯅ ꯇꯧꯔꯛꯏꯕ ꯃꯤꯁꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯛꯐꯝ ꯊꯣꯛꯄ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯖꯩ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯗꯕꯒꯨꯝꯕꯁꯨ ꯃꯔꯛꯇ ꯑꯩꯈꯣꯏ ꯇꯥꯖꯩꯌꯦꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕꯗꯅ ꯁꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯃꯤꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯑꯃꯒꯤ ꯁꯥꯔꯅ ꯍꯦꯛ ꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯗꯤ ꯈꯨꯝꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯪꯒꯨꯝꯕꯁꯦ ꯍꯪꯖꯤꯜꯂꯛꯄ ꯑꯩꯈꯣꯏ ꯁꯥꯔꯅ ꯁꯨꯝ ꯃꯔꯛꯇ ꯍꯥꯏꯕꯤꯔꯤꯗꯅ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯡ 6 ꯐꯥꯎꯒꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯑꯣꯟꯗ ꯂꯩ ꯃꯇꯝꯗ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄꯥꯎꯈꯨꯝꯗꯒꯤ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯕꯤꯔꯤꯕ ꯃꯁꯤꯒꯨꯝꯕꯁꯤ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯗ ꯑꯩꯈꯣꯏ ꯐꯖꯕ ꯃꯌꯥꯝ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯍꯦꯛ ꯅꯠꯇꯕ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯦꯛ ꯇꯧꯔꯛꯄ ꯁꯨꯝꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯥꯔ ꯇꯧꯍꯟꯖꯅꯤꯡꯗꯕ ꯀꯣꯂꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯆꯨꯝꯃꯤ ꯏꯕꯦꯝꯆꯥ ꯑꯍꯨꯝꯁꯨꯕꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏ ꯊꯧꯑꯣꯏꯗꯕꯒꯨꯝꯕ ꯅꯦꯠꯋꯥꯛꯀꯤ ꯇꯥꯟꯅꯗꯕꯕꯨꯗꯤ ꯍꯣꯏ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯗꯨ ꯅꯠꯇꯕꯗ ꯊꯧꯑꯣꯏꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗꯁꯨ ꯁꯥꯔ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯄꯥꯏ ꯂꯥꯎꯅ ꯑꯩꯈꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯥꯏꯕ ꯇꯥꯖꯩ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯏꯗꯕ ꯁꯤꯒꯨꯝꯕꯒꯨꯝꯕ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯔꯤꯕ ꯌꯥꯝ ꯐꯖꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ ꯁꯤꯗꯩꯗ ꯁꯤꯒꯨꯝꯕ ꯐꯖꯗꯕꯁꯦ ꯇꯧꯍꯟꯖꯅꯤꯡꯗ ꯁꯨꯃꯥꯏꯅ ꯄꯣꯏꯟ ꯑꯍꯨꯝꯁꯦ ꯑꯩꯅ ꯁꯨꯝ ꯀꯣꯂꯔꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯔꯒꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯅꯨꯡꯇꯤꯒꯤ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯔꯝ ꯆꯥꯅ ꯐꯖꯕ ꯃꯑꯣꯡꯗ ꯇꯧꯕꯤꯔꯛꯎ ꯀꯣꯂꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯅ ꯊꯝꯖꯅꯤꯡꯕ ꯌꯥꯝ ꯆꯨꯝꯃꯤ ꯏꯕꯦꯝꯆꯥ ꯍꯥꯏꯕꯤꯔꯤꯁꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯊꯧꯔꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩ ꯈꯔ ꯑꯗꯨꯝ ꯇꯥꯖꯩꯌꯦꯕ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯈꯤꯇꯪꯒ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯅꯪꯗ꯭ꯔꯦꯀꯣ ꯃꯄꯥꯟ ꯂꯝꯒꯤꯒ ꯑꯩ ꯊꯧꯔꯝꯒ ꯇꯥꯖꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯗꯒꯤ ꯏꯁꯩ ꯈꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯣ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯩꯌꯦꯕ ꯏꯁꯩꯁꯤ ꯂꯣꯏ ꯇꯥꯔꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕ ꯏꯁꯩꯁꯤ ꯇꯥꯕ ꯐꯪꯉꯝꯗꯦꯕ ꯃꯔꯝꯗꯤ ꯔꯦꯗꯤꯑꯣꯗ ꯈꯣꯡꯉꯛꯇ꯭ꯔꯗꯤ ꯀꯦꯁꯦꯠ ꯂꯩꯇꯕ ꯇꯦꯞ ꯑꯃ ꯂꯣꯏꯗ꯭ꯔꯒꯗꯤ ꯇꯦꯞꯇꯨ ꯂꯩꯇꯕꯅꯤꯅ ꯏꯁꯩꯗꯨ ꯇꯥ ꯐꯪꯗꯕ ꯑꯃꯅ ꯇꯦꯞꯇꯨ ꯂꯩꯔꯒꯁꯨ ꯏꯁꯩꯗꯣ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯊꯤ ꯐꯪꯗꯕꯗꯒꯤ ꯇꯥꯕ ꯐꯪꯗꯕ ꯍꯧꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯒꯤ ꯈꯨꯕꯤꯗ ꯂꯩꯔꯦꯕ ꯇꯥꯕ ꯐꯪꯗꯕ ꯏꯁꯩꯒꯥꯏꯁꯤꯗ ꯅꯝꯃꯒ ꯂꯣꯏꯅ ꯐꯪꯕꯖꯥꯠꯅꯤ ꯃꯁꯤꯗ ꯑꯩꯅ ꯇꯥꯛꯆꯔꯨꯗ꯭ꯔꯁꯨ ꯄꯟꯖꯔꯨꯗ꯭ꯔꯁꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯉꯕ ꯉꯥꯛꯇꯅꯦꯕ ꯕꯠ ꯑꯃꯈꯛꯇꯤ ꯂꯩꯌꯦꯕ ꯑꯗꯣꯝꯒꯤ ꯏꯁꯩ ꯇꯥꯅꯤꯡꯕꯗꯨ ꯇꯥꯕꯗꯤ ꯌꯥꯏ ꯑꯗꯣꯝꯒꯤ ꯏꯁꯩꯗꯨ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯒꯤ ꯃꯤꯡꯗꯣ ꯑꯗꯩꯗ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯂꯥꯎꯊꯣꯛꯍꯜꯂꯒ ꯇꯥꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯇꯥꯔꯤꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯤ ꯍꯧꯖꯤꯛ ꯃꯤ ꯂꯥꯛ 4 ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯥꯕ ꯊꯧꯔꯝꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯔꯀꯥꯟꯗ ꯑꯗꯣꯝꯅꯁꯨ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯣꯡꯗꯣꯛꯄ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯀꯥꯟꯗ ꯑꯗꯣꯝꯁꯦ ꯇꯥꯕꯤꯔꯤꯕ ꯃꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯏꯕꯦꯝꯆꯥ ꯍꯥꯏꯁꯦꯕ ꯏꯕꯦꯝꯆꯥꯁꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯏꯕꯦꯝꯆꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯈꯔ ꯈꯪꯈ꯭ꯔꯕꯅꯦꯕ ꯑꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤ ꯃꯥꯁꯦ ꯁꯤꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯗꯣꯏꯅꯤ ꯑꯗꯣꯝꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗ꯭ꯔꯗꯤ ꯑꯗꯣꯝꯁꯦ ꯇꯥꯔꯤꯕ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪꯗ ꯈꯟꯈꯤꯗꯣꯏꯅꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯣꯝꯒꯤ ꯊꯥꯛꯁꯦ ꯍꯟꯊꯅ ꯂꯧꯈꯤꯗꯣꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯒꯤ ꯂꯝꯗꯒ ꯇꯧꯅꯕꯁꯤꯗꯤ ꯀꯌꯥꯝ ꯐꯖꯒꯦꯕꯨ ꯐꯣꯟꯒꯥꯏꯁꯦ ꯇꯧꯔꯛꯄ ꯊꯣꯛꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯊꯨꯝꯅꯀꯣ ꯍꯜꯂꯣ ꯑꯩ ꯑꯗꯨꯗꯤ ꯏꯁꯩꯗꯨ ꯈꯟꯖꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯖꯒꯦ ꯇꯧꯕꯅꯤ ꯇꯥꯕꯤꯅꯤꯡꯕ ꯑꯝꯇ ꯍꯥꯞꯆ ꯌꯥꯗ꯭ꯔꯥ ꯁꯤ ꯑꯣꯀꯦ ꯁꯣꯏꯗꯅ ꯊꯥꯕꯤꯔꯣꯀꯣ ꯏꯁꯩꯗꯣ ꯑꯗꯨ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯉꯪꯖꯕ ꯌꯥꯗ꯭ꯔꯥ ꯑꯩ ꯌꯥꯅꯤ ꯉꯪꯕꯤꯔꯣ ꯏꯁꯩꯒ ꯑꯗꯨ ꯉꯪꯉꯛꯄꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯑꯦꯛꯁꯥꯏꯇꯤꯡ ꯌꯥꯝꯅ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯏꯁꯩꯗꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯕ ꯃꯁꯤ ꯀꯅꯥꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯐꯣꯟ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯗ ꯂꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯌꯥꯝꯅ ꯇꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯑꯑꯣꯟꯕ ꯑꯍꯣꯡꯕꯁꯤ ꯈꯔ ꯂꯥꯍꯟꯅꯕ ꯍꯣꯠꯅꯁꯤ ꯈꯟꯅꯕꯅꯤ ꯁꯤꯁꯨ ꯀꯣ ꯑꯩꯈꯣꯏ ꯁꯤꯊꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯍꯩꯖꯗꯗꯅ ꯇꯧꯕ ꯌꯥꯎꯕꯁꯤꯡꯗꯣ ꯃꯊꯪꯗꯒꯤꯗꯤ ꯈꯔ ꯑꯃꯨꯛ ꯁꯦꯝꯇꯣꯛꯁꯅꯨ ꯈꯔ ꯐꯖꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯃꯛꯅ ꯇꯧꯕꯤꯈꯤꯕꯁꯤꯡꯅ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯄꯤꯖꯕꯁꯨ ꯅꯠꯆꯗꯦ ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯁꯤ ꯐꯣꯟ ꯍꯦꯛ ꯇꯧꯕꯤꯔꯒꯁꯨ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯧꯗꯦꯝ ꯁꯜꯂꯛꯄ ꯒꯥꯍꯥꯏꯒꯨꯝꯕ ꯈꯧꯗꯦꯝꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯅꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯧꯗꯦꯝꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯉꯥꯛꯄꯤꯒꯅꯤ
हाइबगुम से अखोई चिंद थोरकनी खबर पारिब मीदुना पाउंसी पादोरिनिको आई ngahaki mang खबर पाजैको हौजी हौजी समाई तौदर वाखै केंद्र के अदु तौग्रे अदु सी तौग्रे सी तौरे हाइरगदि ताबसि नुंगाइब्रे यंबियो सो मसी मयाम अदुम यंबियो फजबसे कराई लेगे अखोई चिंद लई फजबसे अखोई मियोबदो लो यावबनी अथीबसो अखोई मियोबदो लो यावी अदुना अथीबसिंदु उथोकपिरकनो फजबदो नाक्ता तौमिनसे टेंशन जगे वाफमजी इबेम साइ वाफमदा कितंग सपोर्ट तोरगा हाइजबनी थगचरी मथंगी कॉलर मन मुक करी हाइरे हाबदु यंमिनसी थगचरी हेलो मिंगा मदे लेफम हाबिसी हेलो कल्पना दोंगी कॉल सी तानद्रे अमुक साइ तौबिरमे अदु फोन न ओइरमगनी ना हाइजरगे थगचरी मथंगी कॉलर मद खुदों चापीजगे मतमदि हम लाइसलक्तरे खंगहौदे असुम हौखी मतम मतमगी अदोम अदोंगी तांजा मखंगनि पिजरीसे अदोंगी थमोइद फरकपो वाखलोन फोंदोकननबगी हेलो मिंग अमदि लेफम हाइबिसी हेलो सर आई हियांग लमदगी सरनी तराम नोकजरी सर हाइबियो हौजिक्सी अखोई कोरोना गिसु अकनबा लाइचरमगी नुक्सा थीबा खुदोंग थीबा मयाम अमसु लैरी अदु सिगी मरक्सिदा नेशनल कैलामिटीज हाइबा पोड अमसु लैरिमिना कोई नेशनल कैलामिटीज हौगिबा 2019 की एप्रिल की तारीख 15 दा छिटकिबा कनबा नुक्सित अमना कोई की युमदा कैदा दई संगोय लुकोय मयाम अम हुमदुखिबसु लैये अदु मसी मोय मरी लेनबा डिपार्टमेंट सिंग रेवेन्यू की एदगी लैबा पुलिस की करीगी लागा मद इंक्वायरी मदि तौबिखरबा ngasi bokda madugi karim bau madugi kai hatare matieng haidan kaimbu phangbasu leite masi government na kaimbu thok sabi dab jala sumna corona ka khalab jala maina leidiba national calamities gi wafam sidi kaimbu khana bidraba jala sum mari leina bajingda diamond radio gi phutang da sum pungning warol mag sum phongdok chabani sa thagachari thorom sida dom na habirakpa haitare thagachari puning chingsinjari adongi call तौबिरक्पा पुनिंग वारो फोंदोकपिरक्पा सिगिदमक थागचरी हेलो मिंगा बदे लेफम हाबिसी साइ कैनोन ता हंगे तौने लंगा थेंदगी शांति हाबियो शांति करी हाबिनिंगी उसा तुये थाबजिबो मोय कनो दे जथोकने आजिबो सेंग बखंगेना येथोए 12 की CBSE की येथोकपनी अदो मणिपुर की दी आई थोदोक ताजद्री आइना तादबो रंबे याय अदबु अदम हाइजरके मणिपुर की दी हुजि हुजिक सि मणिपुर की मनुंग की दी अखोई लाइना सिनि यामी पाइबा हाइबदुदी ओइद्री मसिमंगना अखोई मियोबे सिंग से लोइना कोमथोगा लैरी अदबु लाइना सिमी चामगा यांखै सुजलकोदोरबनी मसी यंगमिनसी हौजिकी दी ऑल इंडिया की ओइना CBSE की दी यैथोखरे हारिबसे जून की तांग 1 दगिना तौगनी हाइना हाइग्रे अदुगा मसीजु खंगद्री लाइना से हम हेंगलादी हौजिसी पृथ्वी की ओइना इंडियाना अनि सुबदा लैरी अमेरिका ना ख्वाइ मकोकता लैरी अदुगा अमेरिका ना हौजिक लैरिबा मी मसिंग से मसी ओइना बोहनबदा 21 डेज संखीबा 21 डेज संखी अदुगा इंडियाना सुबनतंगी हौजी सेकेंड तारी से नुमित तरानी दनेब अनादर नुमित तरानी ददी इंडियाना वर्ल्ड की ओइना ख्वाइदगी कोरोना नानबा लेबा अम ओइगिबसु याय अदुरगदी याम चेक्सिनिंगाय ओइरी अद एग्जाम की मतंग दुदी चुमी 12 की CBSE की येथोखरे अदुगा 10 की सु येथोय मतम लेते अदु युमदगी थागदोरिब्रा कैनोम तगदोरी मोंग अमा हौजी हाइबा ngamdri यामना हौजी हाइरुबदे यामना हाथु मनगनी करी खंबिनिंग बलैरी सिना लोबिरब्रा करी फोंदोक पिनिंगबा करी हाइबिनिंग बलैबिरी अदुगा खंगेना यारा से हाइजर थागचरी थोरम से सरुगा बिरप्पा सिगिदमा हाइनिंगा लेतना थागचरी अमना अखैगी हौजिक हाइकिबदा किरोन से सनबम यस सही अइना सही निपान हाइबदु सही निपान की स्कीम सही 13 की सही 10 की तोंगा तोंगा स्कीम सिंग लैरिबा सिंगदा सोइदना चलगा खंबिरनी अदो सब्जेक्ट टू करेक्शन प्लीज अइना हाइकिबदा सही चेनाबा लेरगा सो थैंक यू सो मच हाइबिरक्पा सिगिदमा दु सही 13 की सु लೈ सही 10 की सु लೈ अदुगा SSY हाइदना स्कीम से तोंगा तोंगा सु लैरी अदुबो पोस्ट ऑफिस से सपिरगा एना मरिक चुमबदु खंबिरनी याउबिनिंग बसिंग हाइतरे सही निपान मापन हेनबा नुपी पोकपा लेरगसु हेलो मिंग अमदे लेफम हाइबिसी थागसरी अदोंगी कॉल से तत्खरे कॉल तोबिरमगा थंबिखिबा हेलो मिंग अमदे लेफम हाइबिसी हां
ꯋꯥꯡꯖꯤꯡ ꯍꯩꯇꯨꯞꯄꯣꯛꯄꯤ ꯌꯥꯝꯃꯤꯅꯤ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯋꯥꯐꯝ ꯃꯇꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯧꯈꯥꯏ ꯑꯃ ꯂꯧꯔꯥꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯪꯉꯝ ꯑꯃꯁꯦ ꯌꯣꯟꯒꯗꯧꯔꯤꯕ ꯃꯄꯨꯁꯤꯅꯗꯤ ꯌꯣꯟꯒꯦ ꯍꯥꯏꯗꯕ ꯂꯩꯒꯗꯧꯔꯤꯕ ꯃꯄꯨꯁꯤꯅꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯂꯧꯐꯝꯁꯤꯗ ꯄꯨꯂꯤꯁ ꯊꯅꯥ ꯑꯗꯩ ꯅꯨꯄꯤ ꯄꯨꯂꯤꯁ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯌꯣꯟꯒꯗꯧꯕꯒꯤ ꯃꯣꯏ ꯆꯤꯡꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕ ꯑꯗꯨ ꯌꯣꯟꯒꯗꯧꯔꯤꯕ ꯃꯄꯨꯁꯤꯅꯗꯤ ꯌꯥꯗꯗꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯗꯨꯗꯤ ꯌꯥꯝ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯃꯄꯨꯗꯨꯅ ꯌꯣꯜꯂꯣꯏ ꯍꯥꯏꯔꯒ ꯂꯩꯒꯗꯕꯗꯨꯅ ꯄꯨꯂꯤꯁꯄꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯂꯧꯄꯨꯗꯣ ꯑꯅꯤꯁꯨꯕꯁꯨ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯌꯦꯟꯅꯗꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯅꯗ꯭ꯔꯤꯕ ꯂꯧꯐꯝ ꯑꯃ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯈꯔꯅꯗꯤ ꯑꯩꯒꯤꯅꯦꯅ ꯂꯩꯕ ꯁꯣꯝꯗꯅ ꯆꯦꯗꯅ ꯁꯦꯠꯇꯣꯛꯇꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯃꯗꯨ ꯑꯩꯅꯗꯤ ꯎꯖꯔꯨꯕ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯄꯨꯗꯨꯅꯗꯤ ꯌꯣꯜꯂꯣꯏ ꯍꯥꯏꯕ ꯂꯧꯒꯗꯕꯗꯨꯅꯗꯤ ꯂꯧꯅꯦꯅ ꯍꯥꯏꯖꯜꯂꯛꯄ ꯍꯥꯏꯁꯤ ꯃꯄꯨꯅ ꯌꯣꯜꯂꯣꯏ ꯍꯥꯏꯔ ꯂꯧꯒꯗꯕ ꯃꯤꯅ ꯀꯩꯁꯨ ꯌꯣꯟ ꯌꯥꯄꯣꯟꯇꯦ ꯃꯄꯨꯗꯨꯅ ꯌꯣꯜꯂꯣꯏ ꯍꯥꯏꯔꯗꯤꯅꯦ ꯌꯣꯜꯂꯣꯏ ꯍꯥꯏꯔꯗꯤ ꯂꯣꯏꯔꯝꯅꯤ ꯐꯅꯌꯥꯝ ꯄꯨꯂꯤꯁ ꯄꯣꯔꯛꯁꯅꯨ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯗꯨ ꯑꯥꯏꯟꯗ ꯆꯠꯅꯗꯦ ꯑꯗꯨꯕꯨ ꯂꯧꯔꯅꯤ ꯍꯥꯏꯗꯅ ꯑꯣꯟꯕ ꯂꯥꯛꯑꯦ ꯍꯥꯏꯔꯤꯗꯨꯅꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯁꯣꯏꯗꯅ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯌꯦꯡꯊꯤꯅꯕꯒꯤನಿ ꯀꯣꯔꯠꯇ ꯃꯗꯨꯗꯤ ꯂꯣꯏꯔꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯌꯥꯝꯕꯅꯁꯨ ꯉꯝꯃꯣꯏ ꯑꯃꯗꯨꯅꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯊꯦꯡꯅꯕꯗ ꯎꯀꯤꯜ ꯑꯐꯕ ꯅꯦꯛꯑꯕ ꯀꯣꯔꯠꯇ ꯐꯖꯅ ꯑꯁꯦꯡꯕ ꯔꯥꯏ ꯇꯥꯅꯅꯕ ꯊꯤꯅꯔꯗꯤꯅꯦ ꯑꯗꯨꯝ ꯑꯐꯕ ꯅꯦꯛꯄꯗꯨꯅ ꯑꯗꯨꯝ ꯍꯦꯟꯈꯤꯅꯤ ꯏꯆꯨꯝ ꯆꯨꯝꯅ ꯏꯄꯪ ꯄꯪꯕꯗꯨꯅ ꯅꯤꯌꯣꯝ ꯆꯥꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯗꯤꯅꯦ ꯃꯤꯅ ꯁꯦꯠꯇꯅ ꯃꯨꯟꯈꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯗු ꯑꯁꯦꯡꯕ ꯀꯣꯔꯠꯇ ꯊꯦꯡꯅꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯄꯥꯊꯣꯛꯆꯕꯒꯤ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯍꯜꯂꯣ ꯍꯜꯂꯣ ꯗꯥꯖꯦꯟ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯩ ꯂꯛꯀꯤꯁꯇꯣꯟ ꯂꯛꯀꯤꯁꯇꯣꯟ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯐꯣꯟ ꯇꯧꯖꯔꯝꯗꯨꯅꯤ ꯇꯠꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯟꯅꯈꯤꯗ꯭ꯔꯦꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯃꯃꯥꯡꯗ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯕꯖꯥꯔ ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯑꯣꯏꯅꯗꯤꯀꯣ ꯆꯦꯡꯁꯦ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯞ ꯆꯥꯅ ꯌꯦꯜꯂꯤ ꯀꯦꯖꯤ 10 ꯌꯦꯜꯂꯤ ꯃꯤ ꯑꯃꯃꯝꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯣꯛꯇ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝꯒꯤ ꯀꯦꯖꯤ 30 ꯐꯪꯉꯤ ꯑꯗꯨꯝ ꯆꯥꯕ ꯂꯣꯏꯕ ꯉꯝꯗꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯕꯖꯥꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯖꯅ ꯐꯪꯉꯦꯅ ꯍꯥꯏꯖꯅꯤꯡꯕꯅꯦ ꯋꯥꯡꯖꯤꯡ ꯕꯖꯥꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯝꯕꯅꯦ ꯍꯣꯏ ꯑꯗꯣ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯂꯛꯀꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯋꯥꯡꯖꯤꯡꯒꯤ ꯍꯥꯏꯔꯤꯁꯤ ꯋꯥꯔꯗ ꯅꯝꯕꯔ ꯀꯌꯥ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯔꯗ ꯅꯝꯕꯔꯗꯤ ꯈꯪꯕꯤꯕ꯭ꯔꯣ ꯋꯥꯔꯗ ꯅꯝꯕर 4ꯗ ꯆꯦꯡꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯀꯦꯖꯤ 10 ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯆꯥꯎꯔꯥꯛꯄ ꯈꯪꯕꯤꯕ꯭ꯔꯥ ꯊꯥ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯌꯦꯜꯂꯛꯄꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯆꯍꯤ ꯑꯃ ꯑꯅꯤ ꯀꯣꯔꯣꯅꯥ ꯍꯦꯛ ꯍꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯌꯦꯟꯅꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯁꯤ ꯂꯦꯞꯇꯅ ꯌꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯀꯥꯡꯕꯨ ꯑꯃꯅ ꯍꯧꯖꯤꯛ ꯑꯦꯖꯦꯟꯒꯤꯅ ꯊꯨꯡꯉꯗꯦꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯌꯦꯟꯕꯤꯔꯤꯕꯅꯣ ꯋꯥꯔꯗ ꯅꯝꯕर 4ꯗ ꯋꯥꯡꯖꯤꯡꯗ ꯌꯦꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯐꯕꯗꯤ ꯑꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯔꯛꯁꯅꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛ ꯈꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯌꯥꯁꯤꯗ ꯑꯃꯨꯖꯥꯎ ꯀꯥꯃꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯂꯨꯄꯥ 1,500 ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯦꯗꯝ ꯁꯦꯂꯕꯇꯤ ꯂꯣꯏꯅꯅ ꯂꯐꯨꯄꯥꯠ ꯇꯦꯔꯥꯗꯒꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯦꯝꯖꯤꯠ ꯂꯥꯏꯃꯨꯖꯝ ꯁꯥꯟꯇꯤ ꯃꯔꯣꯡꯕꯟꯗꯒꯤ ꯂꯨꯄꯥ 200 ꯁꯨꯟꯗꯔꯤ ꯁꯣꯔꯣꯛꯈꯥꯏꯕꯝ SKꯗꯒꯤ ꯂꯨꯄा 500 इंदिरा सोरखाइबम लुपा 500 अदुगा माधवी प्रमोदिनी पार्टीना लुपा 500 अदुगा KA संजोय खांगाबोक लुपा 200 मतेंग पांबिरम अदुगा कोम्बी वाइखोंदगी लुपा 200 पांबिरम थोइनु मेमतोंबी मरी अखोइ लामिनबा हाइतारे अदुगा ओजित खाबा लेवागी प्रेसिडेंट लुपा 400 पांबिबा शांतिबला लुपा 1,000 शांतिबला समराय लापमना पांबिरम अदुगी दमक अदुगा थोइबीना लुपा 500 अदुगा सनाथोई लुपा 200 प्रमोदिनी लुपा 100 प्रभा लुपा 100 केरक्तगी अदुगा थागचरी तेमथोबी ममांगदसु येन अमा थिलकपै वारी लेखरे सो ngarang lapirama थागचरी कोहिमादगी ओजा कोइगी ओजा मुजाव लुपा 1,000 मतेंग पांगबिरकपा अदुगा तंपाक लई चरांगपातगी लुपा 200 पदमा ओबगाइदगी लुपा 1,000 पिबिरम्बा सिगिदमा अदुगा खेत्रीमयुम जमुना लुपा 200 पिबिरमा काक्सिंग मखा लेकाय हुइद्रोम तथोत लई देवी ओबगाइ तेरापिसक लुपा ngamjaba khara pibiramma sigidama aduga kaksing tabam boinaw aduga obagai makhalikai ngamjaba khara pibiramma sarang them gopesor ngarang thoroma sigi kompal digi lupa 3,000 chaunga aduga konjengbam dayananda aikogi lamsang digi haribasinasu lupa chaunga ama pibiramma sigidama thagachari hana adu bigyarani sogol sem lupa chaunga pibiramma
Okram Binodini Iringban Sabalakaidi Lupa Changa Masukibirapa Tagachari Diamond Radio gi Mateng Pangbirakpa Sigidama Kaduga Hosi Mang the Tari Diamond Radio gi Maigi Bill Kratus Mateng Pangbirakani Amana Hanana Tagachari thank you Hanana Pangbirakpa Mayam Pangbirakta Sing Ponging the Pangbining Bagi Wakal Lebi Sing Tagachari ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯖꯩ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯁꯤ ꯇꯥꯔꯀꯥꯟꯗ ꯃꯁꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯅꯣꯠ ꯑꯃ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 87 ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯊꯥꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯖꯕ ꯂꯨꯄꯥ 100 ꯑꯣꯏꯔꯁꯨ 5 ꯑꯣꯏꯔꯁꯨ 10 ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯕꯗꯨꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯈꯥ ꯊꯧꯔꯝ ꯑꯗꯨꯃꯛ ꯇꯥꯃꯤꯟꯅꯁꯤ YouTube live streaming ꯗꯃꯗꯤ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇ ꯑꯃꯗꯤ ꯑꯀꯥꯁꯕꯥꯅꯤ ꯕꯤꯕꯤꯠ ꯚꯥꯔꯇꯤꯒꯤ ꯑꯦꯞꯇ ꯑꯗꯨꯃꯛ ꯂꯣꯏꯅꯅ ꯔꯦꯗꯤꯑꯣꯗ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯨꯊꯣꯛꯄ ꯄ꯭ꯔꯤꯟꯇꯔꯁ ꯁꯣꯞ ꯒꯕꯔꯅꯔꯁ ꯔꯣꯗ ꯄꯔꯥ ꯕꯖꯥꯔ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯥꯛꯁ ꯎꯞꯄꯤꯌꯨ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯌꯥꯔꯕꯗꯤ ꯅꯣꯡꯃꯗ ꯁ꯭ꯇꯤꯝ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯆꯦꯟꯕꯤꯌꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯑꯗꯣꯝꯒꯤ ꯂꯪꯁ ꯑꯦꯛꯁꯄꯥꯟ ꯇꯧꯍꯟꯕꯤꯌꯨ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯂꯩꯅꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤ ꯀꯣꯏꯁꯤꯜꯂꯛꯂꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯌꯧꯗꯦ ꯍꯥꯏꯗꯨꯅ ꯊꯋꯥ ꯁꯥꯕꯤꯗꯕ ꯇꯧꯅꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯗꯣꯝꯒꯤ ꯑꯩꯒꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯥꯏꯅꯗꯅꯕ ꯍꯣꯠꯅꯁꯤ ꯄꯣꯂꯣꯏꯕ ꯐꯥꯎꯕꯗ ꯃꯤ ꯌꯥꯎꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯂꯩꯅꯥ ꯑꯁꯤꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯈꯨꯗꯣꯡꯊꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯍꯣꯠꯅꯔꯒꯨꯝꯁꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯕ ꯍꯣꯠꯅꯔꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ